Tidak tadi. Juga mayambu taram nokchari Manipuri Mirror ke maiki degi. manipurimirror.com website asi akoina haudoki bagi ngasi chahi manga pharak pagi akoina nungai ba khanthom asi mayam ga share to ningdara mayam ga share to bi wahai paudam kya tam jaga na akoina manga ni chupagi program sin to gani ngasi asi akoigi program chathar bagi ahum shuba day ni akoigi kanasina program koina chang nai na chathar basi program manga thona koina shebe ngasi she ahum shuba numit haitare aduga numit marini shubagi thorama sumangda leidi aduga lotion dana koina dhaka da in person program oina tawbagi wafam asu leidi masigi thorama shi koina bangladesh da saitagi lamda khwaitagi maru oina thawpubiri ba sangstha bangladesh manipuri sahitya sanghad hariba sanghad asigi chahi jangkhai sana phudongba numitchi chahi chupna pangthokre jamna changkhona tongna pangthokre masigi matangda akoina ngasigi akoigi thawra masida wari khara sana janingani aduna karigi haidi bangladesh manipuri sahitya sanghad haina hairiba sangstha asina puri bathabak haidi sahitya gi lamda sanskriti lamda manipuri sanskriti amasung lon sahitya chawkhat khongtang gi kano da lamdamda oina pubiri bala kano asi thau asi akoina aduki matik kano oina lumna laujai aduki matik le aina khonjai duga chahi jangkhai surakpa haibasi jamna arai bathabak tinate aduna chahi jangkhai gi khongchel asi kamaina kari tauba kamaina hodoki bano kamaina chatharak pano adugi manung mapan wali se akoina mayamga share tawjaning ba mayam da sutam janing ba asigi kano si thammaga pandam asi thammaga ngasigi program asi akoina sanjabani akhoi ngasigi program asi da Sorry to interrupt. Mayam ai hamam promuni kuramjari akoi ripongi kano si khajitang sholi net se I think net tamale net ka shon baduna khajitang di drop tor amo habiu Namgana. Haida paigana. Oh, gana. Sida tiengana. Ripon gi ojasing akhoi kano da program da leire aduna ai kano ina mingoi da dum panjarakke bangladesh tagi bangladesh manipuri sahitya sanghad ke president oibiriba amasung founder su president suni amasung hoji president ki phampai biriba kabi akesharam leijare ojabu taram nokchari amasung khuramjari tripura dagi oja l biramangal ming leiraba sahitya gi sahityakarni hoji sahitya parishad ki tripura gi president oina phampai biriba oja shu khoi sida leibire ojabu taram nokchari ngasi thoramasi Very ma'am. amasung nungaibadi manipur dagi oja chungkham subadani kanogi leikolgi hoji president oibiriba ming chalaba sahityakar oja si akoina haibiro badang si lengsin na leibire oja puna makpu aina korambaga loina na akogi thorom sida taram nokchari aduga akogi manipuri mirror gi editor in chief oibiriba kabi hamam promosu akoi leijare akoi mayam puna mak aduna ahanba maktada ai mayam gi hungda nungaiba phongdokchari mathangda ai kano oina dara promoter lakchage masangi kano si dara oina haibiro Thayachari ripon amukashu manipuri mirror gi makai dagi yangbiri batabiro mayambu kai khumnajari kok nona kuramjari loinana ngasi gi thauram sida saruk yabiriba oja mayam puno kushu amuka hanna kai khumnajari nolukjari kuramjari amona chithahoba mana akoigi akoina hajaru bada akoi manipurda leiba akoi oja maibam tolen su saruk yabina ba hairu bada hala harana yabai oja busu ina kuramjari loinana manipuri mirror gi makai dagi kai khumna uchari tasengna akoi yamna bangladesh ki oina yamna chawthok chaningai oiraba kai haitare sangsthana amani loop amani manipuri bangladesh manipur sahitya sanghad asigi matangda oja seramna mamangai dasu akoigi kai haitare live oina akoi manipuri mirror gi mai platform dasu kai haibikre aduga handakta pangthokhiba loisanba thoram 50 years akoi sanapdong bagi akoi celebration gi loisanba mitasu wahi kya thambikre aduga na hona nam kau adugi hai ki ba wari mayam du na hona nam hai bagi keno di tanjau de koi laujaba ngamjar kan yamna sangmani na taw to ngasi gi sige se ga koina sang na chahi chupa pangthok ki ba thoram dugi
ꯂꯣꯏꯁꯤꯟꯕ ꯐꯥꯎꯗ ꯊꯦꯡꯅꯔꯛꯄ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯝ ꯊꯥꯖꯅꯤꯡꯉꯤ ꯂꯣꯏꯅꯅ ꯆꯍꯤ ꯌꯥꯡꯈꯩ ꯐꯥꯔꯛꯄ ꯍꯥꯏꯇꯥꯔꯦ from 25 to 2025ꯒꯤ ꯖꯔꯅꯤꯁꯦ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯁꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯊꯧꯗꯣꯛ ꯀꯌꯥꯁꯨ ꯊꯣꯛꯑꯝꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯊꯧꯗꯣꯛ ꯀꯌꯥꯁꯨ ꯊꯣꯛꯑꯝꯒꯅꯤ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥꯗꯨꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯄꯥꯡꯊꯣꯛꯈꯤꯕ ꯀꯩꯅꯣꯁꯤꯗ ꯍꯥꯏꯍꯧꯕ ꯉꯝꯍꯧꯗꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯉꯝꯍꯧꯗꯕ ꯇꯥꯡꯐꯝ ꯀꯌꯥ ꯂꯩꯔꯝꯃꯒꯁꯨ ꯑꯣꯖꯥ ꯉꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯤꯔꯥꯝꯗꯒꯤꯁꯨ ꯈꯔ ꯇꯥꯕꯤꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯉꯁꯤꯒꯤ ꯁꯤꯟꯖꯕꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯅ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏ ꯈꯜꯂꯝꯃꯤ ꯑꯩꯈꯣꯏꯁꯨ 50 years ꯖꯔꯅꯤꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯁꯤꯔꯤꯁ ꯑꯃ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯇꯧꯕꯇꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯃꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯂꯩꯕꯗꯒꯤ ꯑꯗꯨꯒꯤ ꯁꯤꯔꯤꯁ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗꯤ ꯑꯩꯈꯣꯏ ꯉꯝꯖꯈꯤꯗ꯭ꯔꯦ ꯑꯗꯨ ꯇꯨꯡꯗ ꯑꯩꯈꯣꯏ ꯇꯧꯒꯦꯗꯤ ꯈꯜꯂꯤ ꯇꯥꯡꯉꯩꯁꯦꯟꯅ ꯉꯁꯤꯁꯤꯅ ꯁꯨꯝ ꯆꯨꯝꯅꯒꯤ 1 dayꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯔꯒꯁꯨ ꯃꯊꯪꯗ ꯑꯩꯈꯣꯏ ꯑꯦꯠꯂꯤꯁ ꯆꯌꯣꯜ ꯑꯃ ꯑꯣꯏ ꯅꯠꯇ꯭ꯔꯒ ꯁꯤꯔꯤꯁ ꯑꯣꯏꯅ 3 ꯑꯣꯏꯔꯁꯨ 5 ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯀꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯂꯧꯖꯒꯅꯤ ꯇꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩ ꯑꯣꯖꯥ ꯁꯤꯔꯥꯝꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯁꯤꯔꯥꯝꯗ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯤꯒꯤ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯕꯤꯛ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯑꯩꯈꯣꯏ ꯆꯍꯤ ꯌꯥꯡꯈꯩ ꯐꯥꯅ ꯆꯠꯄ ꯉꯝꯕ ꯑꯃꯁꯨꯡ ꯑꯣꯖꯥꯅ ꯁꯨꯝ ꯅꯍꯥ ꯑꯣꯏꯅ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯗ ꯃꯥꯏꯑꯣꯟ ꯆꯨꯝꯅ ꯄꯨꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯒꯤ ꯊꯣꯏꯃꯛ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯆꯍꯤ ꯆꯨꯞꯄ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯒꯤ ꯃꯇꯥꯡꯗꯁꯨ ꯈꯖꯤꯛꯇꯪ ꯄꯟꯕꯤꯅꯕ ꯑꯩꯈꯣꯏ ꯁꯝꯂꯞꯅ ꯍꯥꯏꯇꯥꯔꯦ ꯅꯤꯡꯁꯤꯡꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯕꯨ ꯊꯥꯒꯠꯆꯔꯤ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯃ ꯁꯤꯟꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯀꯤꯅ ꯆꯍꯤ ꯌꯥꯡꯈꯩ ꯃꯄꯨꯡ ꯐꯥꯕ ꯁꯅꯥ ꯐꯨꯗꯣꯡꯕꯒꯤ ꯊꯧꯔꯝ ꯁꯣꯝꯗ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤꯅ ꯆꯍꯤ 5 ꯃꯄꯨꯡ ꯐꯥꯕꯒꯤ ꯊꯧꯔꯝ ꯌꯥꯝ ꯐꯖꯅ ꯑꯅꯤꯁꯤ ꯆꯨꯅꯈ꯭ꯔꯦ ꯋꯥꯔꯤꯁꯤ ꯂꯤꯔꯨꯔꯗꯤ ꯌꯥꯝ ꯁꯥꯡꯕ ꯋꯥꯔꯤꯅꯤ ꯆꯍꯤ ꯌꯥꯡꯈꯩꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨ ꯌꯥꯝ ꯁꯝꯂꯞꯅ ꯑꯩꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯁꯤꯅ ꯍꯧꯒꯠꯂꯛꯄꯒꯤ ꯃꯇꯝ ꯑꯗꯨ ꯈꯖꯤꯛꯇꯪ ꯑꯩ ꯄꯟꯖꯅꯤꯡꯉꯤ ꯌꯥꯝ ꯁꯥꯡꯅ ꯅꯠꯇꯦ ꯑꯗ ꯀꯣꯟꯅ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯆꯍꯤ ꯆꯨꯞꯄ ꯄꯥꯡꯊꯣꯛꯈꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔꯗꯪ ꯄꯟꯖꯒꯦ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯁꯪꯁꯊꯥꯟ ꯑꯃ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯧꯗꯣꯛꯈꯤꯕꯁꯤ ꯃꯁꯤ ꯂꯤꯡꯈꯠꯈꯤꯕꯁꯤ ꯈ꯭ꯔꯤꯁꯇ ꯀꯨꯝ 1965 1975ꯀꯤ ꯃꯦꯒꯤ ꯇꯥꯡ 18ꯗꯅꯤ ꯑꯁꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯂꯤꯡꯈꯠꯈꯤꯕꯅꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯈꯔ ꯄꯨꯟꯁꯤꯜꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯦ ꯍꯥꯏꯔꯒ ꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯀꯔꯤꯒꯨꯝꯕ ꯆꯦꯐꯣꯡ ꯂꯩꯇꯦ ꯁꯥꯍꯤꯇ꯭ꯌꯒꯤ ꯀꯔꯤꯝꯇ ꯊꯧꯔꯝ ꯂꯩꯇꯦ ꯆꯦꯐꯣꯝꯇ ꯍꯣꯠꯅꯁꯤ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯍꯧꯈꯤꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯗ ꯃꯥꯏꯕꯝ ꯇꯣꯂꯦꯟꯁꯨ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯥꯏꯕꯝ ꯇꯣꯂꯦꯟ ꯃꯇꯝꯗꯨꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯝꯃꯤ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯤꯖꯥꯁꯤꯡꯅꯤ ꯑꯩꯅ ꯍꯦꯛ ꯍꯧꯗꯣꯛꯁꯤ ꯀꯩꯅꯣꯁꯤ ꯊꯧꯔꯝꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯁꯪꯁꯊꯥꯟꯁꯤ ꯂꯤꯡꯈꯠꯁꯤ ꯍꯥꯏꯅ ꯍꯧꯕꯗ ꯑꯍꯥꯟꯕ ꯑꯩꯅ ꯍꯧꯔꯨꯕꯁꯦ ꯃꯥꯏꯕꯝ ꯇꯣꯂꯦꯟꯗꯅꯤ ꯃꯊꯪ ꯀꯣꯟꯊꯧꯖꯝ ꯁꯨꯕꯨꯠ ꯌꯦꯟꯁꯣꯟ ꯁꯥꯟꯇꯀꯨꯃꯥꯔ ꯑꯃꯃꯝꯇ ꯑꯩꯈꯣꯏ ꯃꯤ 19 ꯔꯣꯝꯅꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯍꯦꯛ ꯍꯧꯕꯗ ꯑꯩꯈꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕꯁꯦ ꯍꯧꯕꯗ ꯁꯔꯨꯛ ꯌꯥꯗ꯭ꯔꯁꯨ ꯀꯣꯟꯅ ꯆꯪꯉꯛꯑꯁꯤ ꯌꯥꯝꯅ ꯃꯄꯨꯡ ꯑꯣꯏꯅ ꯄꯨꯈꯤꯕ ꯈꯨꯔꯣꯝ ꯏꯟꯗ꯭ꯔꯖꯤꯠꯁꯨ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯪꯕꯤꯔꯛꯇ꯭ꯔꯤ ꯃꯥ ꯆꯪꯉꯛꯑꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯁꯥ ꯇꯧꯔꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯍꯦꯛ ꯍꯧꯕ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯁꯦ ꯁꯪꯁꯊꯥꯟ ꯑꯁꯤꯒꯤ ꯃꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯍꯥꯏꯅ ꯄꯨꯖꯥꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠ ꯍꯥꯏꯅ ꯊꯣꯛꯏ ꯌꯥꯝꯅ ꯏꯆꯝ ꯆꯝꯅ ꯈꯜꯂꯨꯕ ꯋꯥꯈꯜꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯖꯥꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠ ꯊꯣꯟꯕꯅꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯆꯦꯐꯣꯡ ꯑꯃ ꯄꯨꯊꯣꯛꯁꯤ ꯍꯥꯏꯅ ꯈꯟꯅꯕ ꯃꯇꯝꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯀꯧꯕꯅꯤꯅ ꯕꯪꯒ꯭ꯂꯥꯁꯤꯅ ꯃꯔꯨ ꯑꯣꯏꯕ ꯂꯣꯟꯅꯤꯅ ꯕꯪꯒ꯭ꯂꯥ ꯂꯣꯟꯁꯨ ꯌꯥꯎꯍꯟꯕ ꯇꯥꯏ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗꯗꯤ ꯏꯔꯗꯤ ꯃꯣꯏꯅ ꯄꯥꯁꯨ ꯄꯥꯕꯤꯔꯣꯏ ꯈꯪꯁꯨ ꯈꯪꯕꯤꯔꯣꯏ ꯍꯥꯏꯅ ꯑꯗꯨꯅ ꯕꯪꯒ꯭ꯂꯥ ꯑꯃꯁꯨꯡ ꯃꯩꯇꯩꯂꯣꯟ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥ ꯑꯅꯤꯁꯤ ꯌꯥꯅꯅ ꯕꯥꯏꯂꯤꯡꯒ꯭ꯋꯦꯜ ꯃꯦꯒꯥꯖꯤꯟ ꯑꯣꯏꯅ ꯐꯣꯡꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯦꯞꯅꯕ ꯃꯇꯨꯡꯗ ꯃꯤꯡꯊꯣꯟꯁꯦ ꯑꯩꯅ ꯄ꯭ꯔꯣꯄꯣꯖꯦꯜ ꯄꯤꯗꯨꯅ ꯗꯤꯄꯥꯟꯅꯤꯇꯥ ꯍꯥꯏꯅ ꯊꯣꯟꯅꯤ ꯗꯤꯄꯥꯟꯅꯤꯇꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗꯤꯋꯥꯂꯤ ꯍꯥꯏꯅꯔꯦ ꯍꯧꯖꯤꯛꯇꯤ ꯃꯩꯇꯩ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯁꯤ ꯗꯤꯕꯥꯅꯤꯇꯥ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯊꯥꯎꯃꯩ ꯊꯥꯅ ꯑꯃꯝꯕꯕꯨ ꯃꯥꯡꯍꯜꯂꯦ ꯍꯥꯏꯔꯒ ꯃꯉꯥꯜꯅ ꯐꯨꯗꯣꯛꯍꯟꯕꯒꯤ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯕ ꯃꯗꯨꯒꯤ ꯊꯧꯔꯝꯁꯤꯕꯨ ꯅꯤꯡꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯃꯝꯕ ꯖꯒꯠꯁꯤꯗ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯄꯨꯊꯣꯛꯑꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯉꯥꯜꯍꯟꯁꯤ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯤꯡꯊꯣꯟꯗ ꯂꯧꯔꯨꯕꯅꯤ ꯀꯣꯟꯅ
chahi ama matungda chahi ani surakpada 1977 da la ya ga akoina koi sansthan du gi mingse kaitang achawba mi ing da la ya akoina Bangladesh Manipuri Sahitya Shiksha na thonjana aduga gi Dipanita sida sum continue to Dipanita haina chang na puthok pudi ngamde koi marak marak ta puthoi ha chahi da ani rak ahum lak mai tauna aduga kona aina 1985 to 87 bau sei London da le geru akoi ai thabuk tawri bank tu gi through the bank da thana ada akoi branch le du thabuk tawgi adugi matam sida akoi sida thabuk tawji kara shothagi Dipanita se सरकार ने थिगलक मतम दा कनाना पोंग मनो कदी नो करानो हाय मतम जुदा मतिक चाना रेस्पोंड ता हुदबा मोयदा ची चांग लौदबा नत्रगा उन्नाना वरी शाहुदबा अदुगी मरमदगी सरकार ने खुगी दीपान्निता हायबा कनो चे पोंग जी ब्लैक लिस्टेड तौरे अखोदी कनान अखोगी साहित्य संसद तौरी कांगू सिन कनान तो दे पाउ खंगमदे अइना हलाबा मतुंग दे 87 की अरोइबदा नीन हलकोस नवंबर दा दिसंबर दा 88 दा नौ नमुक Dipanita ji khongge ana chatna honaru matam dadi adu yararoi di mingdo khongba adu ban tawkhre adu blacklisted tawkhre ana engonda DC office ge haire oda haire nang adu gi honara gu di change tawa yani adu gi honaba bu di ming ama hongdo ga anau mingda oina chefong putho adu na wai sangani lai gani ana adi matungina koi tanare yarga Dipanita adu mari leidana meira haiba ming thonji thole kona meira haiba ming thonji da matang matang du fonga kuduna tara manga shuba che pomdi khoina meira thola pudi tara mari phabu di Pandita khomi adu meira kauna ju phanu khomi anda akoi golden jubilee thorom siga mari lenana akoi meira gi humbu manga amasung humbu taruk shuba che pomani akoi puthokki asini akoina Dipanita natraga ko Sahitya Sangsad hagula koi wari asida akoina sansthan asi lingkhala matungda akoi naharon ngata yamna naha oiba imalon nusi jaba akoi imalon khitang chakhola na hona si habagi tawraba wakhal lam ko loina na khoi thabak tawjaba aduk mana ha ma changa tani akoi na hona rakko madam sida akoi problem jam thengni problem thengna bse mong mong ni akoi na select le thabak taw matungda akoi bu yengning da ba nusi da mi kya dang yarami akoi jamna angang oina naha oina thabak taw kanguni na ai matam du chahi kunithoi humdo dum suri to adugumba naha macha kharana sahitya tawri ne tawdo kana kana mi ing da jamna cham thau sadana jamna nusi da na taw su yawi adum na taw na problem jam theng bi yawi khudam oina harabada 1988 ta aina London da ki halaga akoi matam kharani lepuraba akoi sansthan se aina mung nauna samgat le yarga akoi chawraba sakadam program singi silet auditorium aiba ajikna kanogi kaji Nazrul Islam auditorium haire aduda koina jam sauna sinba program duda Dhaka dagi kabi Sufia Kamal Bangladeshi yamna mingchat terba nupi kabini mana chief guest ohi ataisu miyo kya da apaw miyo kya da yawi adugi thorom du mokta da naharo na kobi ting sanga tani koi bu yaning da khangde manam ati kar leiwa mole chang ne attack taw na koi program go to thugai ko taw asigumba problems leita banati adu bu akoina ngasai lip ta na honara ko akoina akoi khongcha se sule lep to akoina mayamgi mayam kun jhalle arga akoina koi loan akoi sahitya si bu hingan na ba chakhot na honara ko si mahi na ngasidi Bangladesh ta liba Manipuri khuding mak Manipuri loan imalon ni imalon jam nuksi imalon je ko chakulan na ba jadi hingan na ba jadi habagi ke silai matam du da koina naun hawlo matam si da dia koi imalon ni hari ba koi miti loan se akoi miti loan da sing ngang ba ngamamdi hujik su ngamdi habi jai adu silet ku malam da di ngasai Bangla gi influence ne henjan manina akoi imung manung da fauna Bangla loan na ngang na ba miti loan ngang na da ba miti loan khang da ba na haron angang sing adu yam jauna ra ba matam du da adugi situation du da akoina nauna gutpa matam sida akoi samak miti loan na wanga ngani akoi meeting of phamaga du miti loan na akoi speech deliver tawne jaw wakhan na pom de akoi Bangla na ngang na ram miti loan na ngang mi mawandi ikai na khanaram ba akoina mapan thokna miking taw matam ni miti loan na tawda adu mi na thida ngang ko adu ku siam tawram adubu ngasi di chahi yang khai farkle akoi gi mayam gi hona basina gana ore pambi ore akoi anu change am di pro pangam me na khali change ka dino avida akoi imalon nu sire akoi imalon sahitya gi matang da koi kar thijalle khangjare kharadi akoi imalon je akoi ngang bada
ꯃꯁꯤꯗ ꯏꯕꯗ ꯑꯩꯈꯣꯏ ꯏꯀꯥꯏꯗ꯭ꯔꯦ ꯑꯩꯈꯣꯏ ꯍꯪꯒꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯑꯗꯨꯒꯤ ꯆꯤꯡꯅꯕ ꯂꯩꯇ꯭ꯔꯦ ꯌꯥꯝꯅ ꯄꯥꯈꯧ ꯄꯣꯡꯅ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯃꯥꯂꯣꯟ ꯃꯅꯤꯄꯨꯔꯤ ꯂꯣꯟꯅꯤ ꯃꯩꯇꯩ ꯂꯣꯟꯅꯤ ꯑꯩ ꯏꯃꯥꯂꯣꯟꯗ ꯋꯥ ꯉꯥꯡꯒꯅꯤ ꯑꯩꯈꯣꯏꯅ ꯐꯣꯡꯅ ꯉꯥꯡꯕꯗ ꯀꯔꯤꯝꯇ ꯏꯀꯥꯏꯗ꯭ꯔꯦ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯆꯦꯟꯖꯁꯦ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯦꯆꯤꯞꯃꯦꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯍꯤ 50ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯔꯛꯏꯁꯦ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡꯁꯨ ꯌꯥꯎꯅ ꯃꯣꯏ ꯄꯨꯝꯅꯃꯛꯀꯤ ꯋꯥꯈꯜꯗ ꯃꯣꯏ ꯄꯨꯛꯅꯤꯡꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯏꯃꯥꯂꯣꯟꯁꯤꯡ ꯅꯨꯡꯁꯤꯍꯟꯕ ꯀꯣꯟꯕ ꯑꯩꯈꯣꯏ ꯂꯣꯟꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯇꯧꯕ ꯇꯥꯏ ꯍꯥꯏꯅ ꯈꯜꯍꯟꯕ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯋꯥ ꯉꯥꯡꯕꯗ ꯏꯕꯗ ꯈꯣꯠꯄꯗ ꯏꯀꯥꯏꯗꯕ ꯅꯨꯡꯁꯤꯠ ꯇꯧꯍꯟ ꯑꯁꯤꯒꯤ ꯆꯦꯟꯖꯁꯤꯃ ꯑꯩꯈꯣꯏ ꯄꯨꯔꯛꯄ ꯉꯝꯃꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯦꯆꯤꯞꯃꯦꯟꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯁꯤ ꯍꯧꯔꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯄꯥꯎ ꯐꯥꯎꯅꯕ ꯍꯣꯠꯅꯕꯁꯤ ꯃꯅꯤꯄꯨꯔꯗꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝ ꯃꯦꯟꯂꯦꯟꯁꯤ ꯃꯅꯤꯄꯨꯔꯅꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯄꯔꯤषꯠꯀꯤ ꯋꯥ ꯑꯩꯈꯣꯏ ꯈꯪꯉꯝꯃꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯄꯔꯤषꯠ ꯍꯥꯏꯅ ꯁꯪꯁꯊꯥꯟ ꯑꯃ ꯂꯩ ꯃꯣꯏꯗꯨꯗ ꯁꯥꯍꯤꯇ꯭ꯌꯒꯤ ꯊꯕꯛ ꯌꯥꯝ ꯇꯧꯅꯩ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯎꯗꯤ ꯐꯥꯎꯅꯔꯝꯗꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ 75 76ꯀꯤ ꯃꯇꯝꯁꯤꯗꯒꯤ ꯃꯔꯨꯑꯣꯏꯅ ꯁꯥꯟꯇꯀꯨꯃꯥꯔ ꯍꯥꯏꯅ ꯑꯩꯒꯤ ꯃꯔꯨꯞ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯥ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯋꯥꯔꯀꯔꯕꯅꯤ ꯇꯣ ꯁꯥꯟꯇꯀꯨꯃꯥꯔꯁꯤꯅ ꯆꯤꯊꯤꯒ ꯏꯔꯅ ꯑꯩꯁꯨ ꯆꯤꯊꯤ ꯏꯔꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯀꯦ ꯁꯅꯥꯍꯜ ꯕꯤꯀꯣꯝ ꯁꯅꯥꯍꯜ ꯈꯪꯅꯕ ꯑꯣꯖꯥꯁꯤꯅ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯄꯔꯤಷꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯇ ꯆꯤꯊꯤ ꯄꯤꯔꯦ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯄꯥꯎꯁꯤ ꯐꯥꯎꯅꯩ ꯑꯩꯈꯣꯏ ꯆꯤꯊꯤ ꯆꯠꯅꯩ ꯃꯣꯏꯅ ꯃꯦꯒꯥꯖꯤꯟ ꯊꯥꯔꯛꯏ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯃꯦꯒꯥꯖꯤꯟ ꯐꯣꯡꯕꯗꯤ ꯄꯥꯅꯤꯇꯥꯁꯨ ꯑꯩꯈꯣꯏ ꯊꯥꯏ ꯑꯁꯨꯝ ꯇꯧꯅ ꯌꯥꯝꯅ ꯀꯣꯔꯁꯄꯣꯟꯗꯦꯟꯁꯇ ꯂꯩꯅꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ 1981ꯗ ꯑꯣꯖꯥ ꯁꯅꯥꯍꯜ ꯑꯗꯨꯒꯩꯗꯤ ꯀꯩꯅꯣ ꯏꯕꯥꯅꯤ ꯔꯕꯤ ꯁꯥꯁꯇ꯭ꯔꯤ ꯑꯗꯨꯒꯩꯗꯤ ꯃꯤꯡꯁꯤ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯑꯣꯖꯥꯁꯤꯡ ꯈꯔ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯛꯑꯝꯃꯤ ꯇꯧꯕꯗꯤ ꯃꯗꯨ ꯕꯥꯝꯖꯨꯁ ꯍꯥꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯅꯤꯄꯨꯔꯤ ꯌꯨꯕ ꯁꯣꯃꯤꯇꯤ ꯃꯇꯝꯗꯨꯒꯤ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯅꯍꯥꯔꯣꯟꯁꯤꯡꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯃꯣꯏꯅ ꯕꯥꯔꯇꯣꯟ ꯇꯧꯅ ꯀꯧꯔꯛꯄꯅꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯅꯁꯨ ꯇꯔꯥꯝꯅ ꯑꯣꯛꯈꯤ ꯃꯣꯏꯕꯨ ꯇꯧꯅ ꯔꯤꯁꯤꯞꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯇꯧꯅ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯈꯤ ꯃꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯣꯖꯥꯁꯤꯡ ꯌꯥꯎꯅ ꯐꯣꯡꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕ ꯑꯍꯥꯟꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯒꯤ ꯃꯃꯥꯡꯗꯅ ꯇꯧꯕꯕꯨꯗꯤ ꯑꯣꯖꯥꯁꯤꯡ ꯑꯃꯅꯤ ꯂꯥꯛꯄ ꯌꯥꯎꯔꯦ ꯃꯅꯤꯄꯨꯔꯗꯤ ꯄꯔꯁꯣꯅꯦꯜ ꯂꯦꯚꯦꯜꯗ ꯀꯣꯏꯔꯛꯑꯒ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒ ꯎꯅꯔꯝꯕ ꯆꯠꯈꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯦꯛꯆꯦꯟꯖ ꯇꯧꯅꯕ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯤ ꯈꯔ ꯈꯔ ꯆꯠꯊꯔꯦ ꯑꯗꯨꯒ ꯐꯣꯡꯅ ꯍꯦꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕꯁꯤꯗꯤ 1981ꯒꯤ ꯗꯤꯁꯦꯝꯕꯔꯗꯅꯤ ꯑꯔꯣꯏꯕ ꯗꯤꯁꯦꯝꯕꯔꯒꯤ ꯑꯔꯣꯏꯕꯗ 31 ꯀꯩꯅꯣꯒꯤ ꯗꯤꯁꯦꯝꯕꯔꯒꯨꯝꯕꯗꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕꯁꯦ ꯖꯅꯋꯥꯔꯤꯒꯤ 1982ꯒꯤ ꯖꯅꯋꯥꯔꯤꯒꯤ ꯑꯍꯥꯟꯕꯗ ꯍꯟꯈꯤꯕꯅꯦ ꯑꯣꯖꯥꯁꯤꯡꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯅꯤꯄꯨꯔꯒ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯍꯧꯔꯦ ꯃꯊꯪꯗ 1987ꯗ ꯑꯣꯖꯥ ꯅꯤꯂꯀꯥꯟꯇ ꯑꯣꯖꯥ ꯅꯤꯂꯕꯤ ꯁꯥꯁꯇ꯭ꯔꯤ ꯑꯣꯖꯥ ꯏꯕꯣꯍꯟꯕꯤꯅꯆꯤꯡꯕ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯏꯂꯤꯁꯥ ꯑꯃꯒꯤ ꯃꯍꯥꯎꯒꯤ ꯔꯦꯛꯇꯔ ꯑꯩꯈꯣꯏ ꯃꯤꯡꯁꯦ ꯍꯦꯛ ꯍꯦꯛ ꯀꯥꯎꯒꯨꯝ ꯇꯧꯔꯤ Kunjamon. Oja Kunjamon. ꯑꯩꯈꯣꯏ ꯅꯣꯡꯊꯣꯝꯕꯝ ꯀꯨꯟꯖꯃꯣꯍꯟ ꯑꯣꯖꯥꯁꯤꯁꯨ ꯂꯥꯛꯄꯤꯔꯝꯃꯦ ꯑꯗꯨꯒꯤ 82ꯗ ꯑꯃꯒ ꯏꯝꯄꯣꯔꯇꯦꯟ ꯑꯃꯒꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯨꯟꯖꯃꯣꯍꯟꯒ ꯑꯣꯖꯥ ꯈꯩꯔꯨদ্ꯗꯤꯟ ꯆꯧꯙꯨꯔꯤ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯃꯤꯡꯆꯠꯂꯕ ꯀꯕꯤꯅꯤ ꯁꯤꯜꯆꯔꯒꯤꯅꯤ ꯁꯤꯜꯆꯔ ꯍꯥꯏꯕ ꯇꯥꯔꯦ ꯀछꯥꯔꯒꯤꯅꯤ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯩꯈꯣꯏꯅ ꯕꯥꯔꯇꯣꯟ ꯇꯧꯖꯕꯅꯤ ꯕꯥꯔꯇꯣꯟ ꯇꯧꯕꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯃꯣꯏꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯁꯤꯟꯈꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯀꯨꯟꯖꯃꯣꯍꯟ ꯂꯥꯛꯄ ꯉꯝꯈꯤꯗꯦ ꯃꯥꯒꯤ ꯑꯇꯣꯞꯄ ꯀꯔꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯒꯤ ꯑꯣꯖꯥ ꯈꯩꯔꯨদ্ꯗꯤꯟꯗꯤ ꯂꯥꯛꯑꯝꯃꯤ ꯑꯣꯖꯥ ꯈꯩꯔꯨद्ꯗꯤꯟꯁꯤ ꯂꯥꯛꯑꯝꯕꯁꯤ ꯉꯁꯤꯁꯨ ꯆꯥꯎꯔꯕ ꯑꯩꯈꯣꯏꯗ ꯏꯊꯤꯜꯂꯕ ꯄꯣꯡꯒꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯆꯥꯎꯔꯕ ꯏꯅꯣꯠ ꯑꯃ ꯄꯤꯈꯤ ꯑꯣꯖꯥ ꯈꯩꯔꯨद्ꯗꯤꯟꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯀꯕꯤꯅꯤ ꯃꯥꯅ ꯋꯥ ꯉꯥꯡꯕꯁꯤ ꯃꯩꯇꯩꯂꯣꯟꯗ ꯉꯥꯡꯕꯁꯨ ꯕꯪꯂꯥꯗ ꯉꯥꯡꯕꯁꯨ ꯏꯪꯔꯦꯖꯤꯗ ꯉꯥꯡꯕꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯑꯄꯤꯂꯤꯡ ꯑꯣꯏ ꯑꯗꯨꯅ ꯑꯣꯖꯥ ꯈꯩꯔꯨद्ꯗꯤꯟꯁꯤ ꯄꯨꯅ ꯑꯩꯈꯣꯏꯅ ꯚꯥꯅꯨꯒꯥꯁꯤ ꯃꯐꯝ ꯑꯃꯗ ꯆꯠꯇꯅ ꯀꯣꯏꯕ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯁꯨ ꯎꯅꯍꯟꯕ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃ ꯆꯠꯊꯈꯤ ꯑꯣꯖꯥ ꯈꯩꯔꯨद्ꯗꯤꯟ ꯂꯥꯛꯑꯝꯕꯗꯨꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯆꯥꯎꯔꯕ ꯑꯩꯈꯣꯏꯗ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯃ ꯄꯤꯔꯝꯃꯤ ꯑꯁꯤꯁꯨ ꯀꯩꯅꯣꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯖꯥꯁꯤꯡꯒ ꯁꯝꯅꯔꯦ ꯃꯊꯪ ꯃꯊꯪ ꯂꯥꯛꯄ ꯍꯧꯔꯦ ꯑꯩꯈꯣꯏꯕꯨꯁꯨ ꯕꯥꯔꯇꯣꯟ ꯇꯧꯅ ꯆꯠꯄ ꯍꯧꯔꯦ ꯑꯗꯨꯗꯒꯤ ꯙꯥꯀꯥꯗꯒꯤ ꯑꯩꯈꯣꯏꯅ ꯕꯉꯥꯂꯤ ꯀꯕꯤ ꯁꯥꯍꯤꯇꯤꯛ ꯑꯩꯈꯣꯏꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯕꯉꯥꯂꯤ ꯀꯕꯤ ꯁꯥꯍꯤꯇꯤꯛꯁꯤꯒ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯁꯤꯅꯤ ꯃꯣꯏꯒ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯁꯦ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯌꯥꯝꯕꯅ ꯈꯪꯉꯝꯗꯦ ꯑꯩꯈꯣꯏꯐꯥꯎ ꯈꯪꯉꯝꯗꯦ ꯃꯇꯝꯗꯨꯗ ꯃꯁꯤꯒꯤ ꯊꯕꯛꯁꯤꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛ ꯍꯣꯠꯅꯔꯤꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯅꯁꯨ ꯑꯩ ꯏꯔꯅꯥꯏꯅꯁꯨ ꯑꯩꯈꯣꯏ ꯂꯣꯟ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯨꯡ ꯑꯣꯏꯔꯤꯕ
community Bangali mogi loan bangla chawkhat laba loan ni masida akoi hando yaga na Bangali kamu sim khangal le araga akoi loan sig matang da sahitya gi matang da mayam bu khangal basine akoi target aduna akoi na matam da akoi na Bangali kabi sahitya select ki dilo ne akoi samlei ahu bodagi na moi akoi ga yaumi nei Dhaka da gisho akoi yan mingsat le da kabi sahitya sing akoi ba ton ton purami moi ga akoi program ke adan to min nakhi moi na chi akoi bu matam da akoi bu temwang ki mingun khara panba ta bada Bangla Academy ki DG Lami akoi kano da adugi International Mother Language Institute ana jik nauna ling khaliba sangsthana sigi ju DG akoi kano gi Bangladesh Manipuri Sahitya Sangsad ki program da chief guest ron lakpirame adugi akoi gi Bangladesh ki speaker minister sing natraga akoi gi Habibur Rahman Justice Habibur Rahman mahashi chief justice or mi Bangladesh ki adugi akoi gi caretaker government issue mak chief orame makshu ma ai ba masuni yan maming chat pa ai bari makshu lakna akoi gi thorum ga dang jau bi ke sumain ta una tongan ba forum da gi ko na Bangla kabi sahitya sing samna ba moi ga mari leina ba moi ga koi relation ba create to wase aji hona re to ngasi chahi yang khai farak pagi matam si da la ga koi na tung hanna jeng bada na ta koi gi total koi na chahi yang khai si ta tawjar ko mayam asi mayam chi koi khana ne na ta ra ga di ai haijaningi koi gi achievement si panglik likte jamna hanthade handa ga koi gi chahi yang khai pha ba gi program koi na pangthok si tangkak mari thok na koi pangthoi me da koi hau gi bani 11 me da koi 16 me da ahan program ji pangthoi ahan program si da koi na maru oi na tau gi sina koi founder member oi hi ba matam du da founder member se kunni thoi ni adi manung da koi mi tareti lei hidre lari pak tan thre adu le ho ba khara du khara shu amung mapanda tongan beli bak ta lei hi bana koi lam phang de Bangladesh ta lei ba kanu sing founder member sing mo ba ko ni kai kum na ut ki masina koi gi ahan ba thorom gi maru oi ba panda mo hi ani shu ba thorom sina koi na kanu da pang thok ni July da July gi tang kun manga da masida koi gi Agartala da gi koi Oja Bir Bengal Manipuri Sahitya Parishad Tripura gi president amasung yan mingchat te ba ai ba bani wari ba chai ba to Oja Bir Bengal leng bi rami adu si chair da gi Oja Manglemba literary society gi president ti mako ni lakpi mi second program du da adu ko na koi na akoi chahi yang khai gi koi kongchat si da president oina secretary oina thabak pubirak pa mayam do pubiram ba na pubirak ko mayam do moi ba koi na ikai khuna gi adu da sho koi mi tarani thoi le ya koi tara president secretary obiram ba adu manung da shu mi oi mari di le khidre to asi na koi second program gi yam mapung pharo program gi adu sho koi na asi thorom ji pangthok ki ahum si bo program che masi yam important bo program oi ki akona symposium mom pangthoi symposium si da koi na pami she Bangladesh ki Bangali writers sing Bangali writer mayam si da koi na khangan ning bani koi Bangladesh da Manipuri Sahitya na koi na honari se Manipuri loan gi damak ta koi na honari si chahi yang kai sure chahi yang kai kari kari tawba ngamme kari tawba jari na ta si puna mak che ko detail da khangan ning ba aduna koi na symposium du da paper mari puthoi koi na Bangla da in tawre maru na koi du gi discussion gi thik kano do ahan ba paper sina Bangladesh Manipuri Sahitya Sangsad Bangladesh to Manipuri Sahitya Charcha Horok Pagi Itihas hai na adu main ta unadu wari ma thame ani shu bajina chahi yang khai gi koi sahitya gi Sahitya Charcha gi itihas chahi yang khai ji kari tawre adu gi pulap oba paper ba de ahum shu ba paper sina ko chahi yang khai sida akoi kari achievement to ngamme kari akoi phangjaba lei de kari basigi naina ba ma adu gi amana atopa amana Bengali writer ma bu ihalli koi na mana maki mieng dagi akoi Bangladesh ta koi na Manipuri Sahitya Charcha tawri wase chahi yang khai phare chahi yang khai sida koi kari tawba ngam khre siga maru oina Bangla literature ga Manipuri literature ga samnaba mari leinaba bari samgotpa mari natraga moi gi Sahityakar singa koi Sahityakar singa relation create tawse asi kari karma mong da kadai ho kari tawba ngamme haidu gi maramda nainaba oina asi jamno fruitful ogi koi symposium do to asi gi symposium sina akoi su kana hauri akoi ju moi Bangali writer atop ahum mana adugi mathakta naina ki koi pathok paper sing di mathakta
मोगी नैनाब तारगा नत्रगा बेंगोली राइटर दुने इरेइबा आर्टिकल दु पारगा खुशु अकोई अशोइबा अवातपा लेरमसु अदुसु खोगन तौ असिना कोइना थर्ड प्रोग्राम होगी फोर्थ प्रोग्राम सिदा कोइना हंदक ता पांगथोकी बनि नवंबर की 14 दा मधु भानुगास तो पांगथोए कल्चरल कॉम्प्लेक्स की ममांग दुदा अदुदा कोइना कनोगी मणिपुरी जगोई की लमदा बांग्लादेश ते यामना मिंगचत लेरबा मणिपुरी जगोई की लमदा याम कंट्रीब्यूशन तौरबा जगोई की ओजा मरी अमने शर्मिला बंदोपाध्याय अमने तमन्ना रहमान अमने वारदारी हा अमने कोई मेटी कनोनी जगोई गुरुनी कनोनी शांतना देवी है मोई मरी बु कोइना रिसेप्शन पिना मोई बु काय कुनकी अदुदसु कोइना कोई कनोगी मणिपुर दगी बातोन तौजना कोई ओजा तरानी लंबिरे इबा मणिपुरी साहित्य परिषद साहित्य थौपांगलुप साथौलुप अदुगई अमना लेकोल ngasi लेकोल की प्रेसिडेंट कोई ओजा चुंखाम कनो शुभदिनी ओजा शुभदिनी कनो सुबदनी जाउबिरी सिदा तो ओजा सुबदनी सिलंबिरा आमी खोई कनो जुदा कोनबुगी प्रोग्राम सिदा अदुगई 15 दना कोइना सिलेक्ट तला यारगा कोई मणिपुरी साहित्य की यामना मणिपुरी साहित्य दनते नाट की सु यामना मरु ओइबा मिओइ मरी लाइस्रम समरेंद्र कवि अदुगई अमना एलांगम सुनामनी वारी मचा इबनी मरु ओइना अते अमना आरकेसीएस हाइना कोई लाइक लमदा पायोनियर ओइबा यामना मिंगचत लेबा माकी तोंगानबा गैलरी मजि मणिपुर की कन माय ओरी बने आरकेसीएस गैलरी हैना मखोय हुमसिगी हंदक बार्ट सेंटिनरी सुताबा अदुगी उज्जापुन जु ओइना मोइबु काय खुमनबा ओइना अदुगी प्रोग्राम अदुगो लोइना कोइना कोई थिएटर की लेजेंडरी पर्सनालिटी रतन थियाम महाकुशी काय खुमनबा मोइ मरिसिगी कोई प्रोग्राम तौखी अदुदा मणिपुर दे लाको यासिंगना मी अमोमना मी अमोमगी मरमदा पाथोकपी पेपर अमोम ओदा खोदि जाम काना बपीखी अखोगी पुनमुक्ति लोइन मसु लोइन खंगब नते अदु खा ताहौरी खंगौरी अखोने नैनखी यामना मरु ओइबा कनो मोइ असिनी चौराकना अखोने चही यांखै सिदा अखोगी अचीवमेंट अखोने तौजब खरा अदुगी हंदक प्रोग्राम सु तौना कोई प्रोग्राम सु लोइसिनरे ngarang dune koina bhanuwa chale arga koina han bhanuwa si program tawda yaumin nakhiba organization mangani koi ga loina do moising du so koina kaupat le arga wayam una na wari shana na nungai phongdok nei amasung chakchara ba chami nei koi ala dugi program ngarang pakthu charakna sini aina haijaningba adana bangladesh manipuri sahitya sangsthata ba sangsthana lingkhat lamba se ahan da koina 1975 ki 11 pe da machine ko da kayam kana puri ya da ngasi bangladesh da manipuri loan se siraroi habegi thajaba mudhe koi manung da poe nata dimarakta manipuri loan se sigrada manipuri loan se mangkrada habegi chingnaba leiramma pani adugumba situation leiramma pani hojikti manipuri loan siraroi ya koi thajaba poe akoi manung da i ba kaya dang thore dari kaya dang phongnare maitei loan da ngasi phawada lari koina magazine natabada lari koina phongmuda humbuga mari shure seireng yauri wareng yauri wari macha yauri adida upanashu yauri tauna handoko karasu yauna adugai bangladesh da shu i akogi bangladesh ki manipuri kabi lekhak sing jina to moina bangladesh i belari shu phongi akoina to madugi lari na adusu humbu mari shu de akoina bangladesh i ba manipuri writer na i ba bangladesh i ba larikshin adugo ju seireng wareng wari macha na chimba tongan ba जनरगी कनो जाउरी लारिक जाउरी तो असिनी अकोगी चही यांखैगी खोंचत की समलप पवारी आई हजिकी ओना सि मतांग सिदा संजरगे मयाम बहिना मुखना खोरमजरी थागचरे ओजा तबोदे ngसाइगी हारिबदुने ina chahi yankhai surakpagi keno se koi yam nungai je harau je wari suluna tajening bane adu matam haiba sina dingai haiba yadamnina koi khalitang samjanjare tabotabu ngasi sigei siga khwaidagi koina harau ba nungai ba phongdok chaning badi khoi oja tolen khoi saita sangja thodok padagi yauram ba yau kai ka indi ka koi khoi oja sera moiga chatpinaram ba hai tare mahak su ina hajaru bada hara haron ja mahak ki pau su ta si adu hojiki oina di khoi tripura ta mutang lakja ke bangladesh ka su khara nakna ba aduga khoi oja si khoi bangladesh ki thoram am ba matam da not only saita sangsat ki nataba saita sangsat ki ta nataba topa thoram kya da su oja si khoi na hajaru bada sum lai ngambu ngamagadi natragana thodokpa masagi achinba natragana topa keno toba leitragadi then oja khoi bangladesh ki makai dege ei nam kasu hana khuramjari ikai khumnajari not only bangladesh ta lakpata na ina hajaru bada khoi ki manipuri minor gi
ꯍꯧꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯍꯧꯗꯣꯛꯄꯗꯒꯤ ꯍꯧꯔꯅ ꯑꯣꯖꯥꯁꯤ ꯁꯨꯝ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯀꯌꯥ ꯇꯥꯛꯄꯤꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯏꯁ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯣꯃꯦꯟꯁ ꯐꯖꯔꯕ ꯋꯥꯍꯩ ꯀꯌꯥꯁꯨ ꯊꯝꯕꯤꯈꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯕꯁꯨ ꯌꯥꯎꯈꯤ ꯑꯗꯨ ꯉꯁꯤ ꯅꯨꯡꯉꯥꯏꯔꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤꯅ ꯆꯍꯤ 5 ꯁꯨꯕ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠ ꯕꯝꯁꯥꯁꯀꯤ ꯆꯍꯤ 50 ꯁꯨꯕꯒꯤ ꯀꯩꯅꯣꯁꯤꯗ ꯑꯣꯖꯥꯅ ꯁꯔꯨꯛ ꯌꯥꯕꯤꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯣꯖꯥꯗꯒꯤ ꯉꯁꯤ ꯈꯖꯤꯛꯇꯪ ꯇꯦꯟꯇꯛꯅ ꯍꯥꯏꯇꯥꯔꯦ ꯕꯝꯁꯥꯁ ꯑꯃꯁꯨꯡ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯁꯨ ꯆꯠꯄꯤꯔꯨꯏ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯁꯨ ꯁꯝꯂꯞꯅ ꯈꯖꯤꯛꯇꯪ ꯑꯩꯅ ꯍꯪꯖꯅꯤꯡꯕ ꯐꯣꯀꯁ ꯇꯧꯅꯤꯡꯕꯗꯤ ꯀꯃꯥꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯩꯈꯣꯏ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒ ꯑꯣꯖꯥꯒ ꯈꯪꯅꯔꯛꯈꯤꯕ ꯑꯣꯖꯥꯅ ꯀꯃꯥꯏꯅ ꯁꯝꯅꯔꯛꯈꯤꯕ ꯑꯁꯤꯒꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯈꯔ ꯄꯟꯕꯤꯔꯝꯃꯣ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯇꯥꯖꯗ꯭ꯔꯤ ꯃꯃꯥꯡꯉꯩꯗ ꯑꯣꯖꯥꯅ ꯄꯟꯈꯤꯕ ꯂꯩꯔꯝꯃꯁꯨ ꯈꯪꯗꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯀꯌꯥ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯀꯤ ꯆꯍꯤ 50 ꯁꯨꯕ ꯁꯅꯥꯄꯨꯗꯣꯡꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯤ ꯏꯟꯗꯤꯌꯥꯒꯤ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟꯗ ꯗꯦꯁ ꯑꯃꯗ ꯃꯥꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯆꯍꯤ 50 ꯁꯨꯔꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯑꯩ ꯍꯟꯗꯛꯇ ꯏꯝꯐꯥꯜ ꯂꯤꯇꯔꯦꯔꯤ ꯐꯦꯁꯇꯤꯚꯦꯜ ꯌꯥꯎꯖꯔꯨꯏ ꯑꯗꯨꯒꯤ ꯍꯧꯗꯣꯛꯄꯒꯤ ꯆꯤꯐ ꯒꯦꯁ ꯑꯣꯏꯕ ꯅꯤꯡꯊꯧꯖꯝ ꯃꯨꯅꯤꯁꯅꯁꯨ ꯑꯁꯤ ꯋꯥꯁꯦ ꯄꯜꯂꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯃꯥꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯆꯔꯨꯏ ꯁꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠ ꯑꯃ ꯂꯤꯡꯈꯠꯄꯁꯤ ꯆꯍꯤ 50 ꯄꯥꯡꯊꯣꯛꯄ ꯑꯁꯤꯒꯤ ꯂꯣꯟꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏꯅꯁꯨ ꯃꯥꯅ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯁꯤ ꯄꯜꯂꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯁꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ इंटरनेशनल प्लेटफॉर्म ऑनलाइन की प्लेटफॉर्म लिंखटकिबा मणिपुरी मिरर माइसु चही मंगा सुबगी थौरम पांगथोई सी मथंग मथंग माइसु सी सुम सांगनग चही 15 अखोई सिल्वर जुबिली गोल्डन जुबिली चसरकनी अखोई यामना नुंगाइजी मणिपुरी साहित्य की मतंगदा अखोई इम्फालबु खंगदे आगरतला गुवाहाटी सिलचर मफम मफमदा अखोई मणिपुरी साहित्य तौरिबा मयामजे पुंजनबगी खुदुंचाबा मा अखोई लेरी अदुगी मथक्ता 2013 दगी मोय साथोरंगा सिलना इम्फाल लिटरेचर फेस्टिवल में लिंगपची मणिपुरी नते अतै लोन द लास्ट चही अमनिदगी दी मपानगी इंडिया की मपानदगी बांग्लादेश का लोइनना अतै अतै देश मोय श्रीलंका जापान अदे हंदकना अखोगी थाईलैंड दगी एंगोला दगी सुलाई असुमाइना अदे अखोई सोमदेना वेस्ट बेंगल दगी असम दगी त्रिपुरा देशु ए मणिपुरी का लोइनना बेंगोली राइटर मसु जाउरी राइटर अमसुंग माकी लोइनबी मासु कवि मनी अखोई मरी जाउजेरुई अदुना सही खुदिंगी असि पांगथोगा अखोई मणिपुर मपांदी यंगपजे मणिपुर हाय मफमजे जामना अखोई कम्युनल राइट्स ओइबा खतना चनेबा जामना एक्सट्रीमिस्ट एक्टिविटीज कनबा लेपाक मने मयाम मपान इन मणिपुर की मपानदगी मयामना असुमाने येंगबा मिफम असि तो मोइना राइटर मयामसिना सि मणिपुर लागा मणिपुर की जामना अवांग थाकता लिटरेचर की वखन तोरिबा कल्चर की तोरिबा नाटक की तोरिबा मयाम की मनुंगदा कोई हॉस्पिटैलिटी नुसीबा आइगे चपिनबा कोई सुभाष दास मसामक कोई इंफॉर्मेशन एंड कल्चरल डिपार्टमेंट की डायरेक्टर रमी जामना अईबा मनी डेवलप पृथ्वी मफम थुंगना माकोर मनी डेवलप क्या इग्रे थिएटर की जो मा डायरेक्टर नी हुजिक त्रिपुरा की ख्वाइदगी ममिंग चटलबा थिएटर की संस्थान नाट्यभूमि हाइदुगिसु प्रेसिडेंट नी नाट्यभूमि सिनानी इनवाइट तौरना त्रिपुरा दा अगरतला दा
Kanhailal amasung Rotongthiam bu invite to no poraga moi theater ehan bisi moinani aduna mana iron jam kan hai Manipur se mutang koi sakya bisika adu Imphal Literature Festival gi khudung jawalorga ma bu pujan chali ma puraga Rotongthiam complex engmada Prithvi meam koi bagi khwaidagi mana nungai je basi Rotongthiam complex se chalaga machani paurapa di moigi laimigi ise ana ma rehearsal to huri adu rehearsal ju koi engjari machanupa thamoi bi pamina wari batai chana rei maonda jam chu impression nama hoiki de thamoi da mana hairami amukam mai theater gi team ma puna agotora da utnabagi thamoi na jo hairi koi last Rotongthiam gi theater Kanupriya aduga loina na lairimbi ise haiba lila ani si purnama lakna bi soidana honagani haiba wafum ma thamhuri ado mayam su cheguding si leptana pangthokpa akoigi loan si akoigi manung tana te loan mayam su Manipuri loan theater akoigi sahitya ji kem chakolai ji mayam khangan magi darkar ne ba wafum ma akoi lai asida chauba rule lori bisi Manipur ko India gi mapanda Bangladesh Sahitya Sangsad na chauba rule man lori loina na international platform da Manipuri myo na su si chauba rule man lori adu khwaidi jam nungai ba madi akoi gi su Manipuri Sahitya Parishad Tripura gi 1960 da lingat pani maki golden jubilee thoram pangthokre 60 year gi diamond jubilee thoram ji pangthokre aduga akoina golden jubilee thoram pangthokpa matamda akoi founder member sing aduga hingna leibada akoina phangbada mi mari phangbasiga ayamba masanamdana ani khaktangdi aduga mi amatani participate tawgiba Viraj Prabha na masu leihidre huji hingna leirise akoigi Rajkumar Ponchamjit Singh maktani hingiba 90 years sure anda kaina Shillong chappada Guwahati da malei adu chatna unajari jamna masa sole aduga Bangladesh Sahitya Sangsad ki di akoi Manipuri Sahitya Parishad ki di founder president secretary kanamata golden jubilee thoram da jawab phangi de maramdi moina Sahitya Parishad linghat pasi ayamba chahi chatlaba matungda moina linghat pani aduga oja Seramoi di oja akoigi oja Tulen ju leibiri naha oina moina linghat kibani karigumba sangsana ma linghat laga adugi linghat pada leading loro mami siksina mai golden jubilee da diamond jubilee da saruk jaba jam rare case ni adu koi oja Seramoi jam laibok phayai tare golden jubilee thoram du sujaure diamond jubilee thoram du soidan jobi kini an khali duga Bangladesh ki hujik oja Seramna wari topikiba loan gi jamna matamada Manipuri loan ngangnaramdaba Manipuri inat ki phije selamdaba Manipuri loan se sijarakpagi haibi wafam si Agartala da su asi oramabani Tripura da adi matamda koi Manipur da chatpaga haiji jamna kogi remote orami Dimapur train na gari na tawna Dimapur no chatna numit marini humni changaga Manipur chatlami aduna communication jam watlamana akoi Manipur gi phiron mayam phangamde larik pabu phangamde ade akoi masen aduna Bangla da mangangnaramba mapan thoyaga miti ngam ikairamba akoi gi Manipuri phanek inafi inbas ikairamba sumasi toromi lerami Sahitya Parishad sina adugi loan culture chakotnabagi chauba ahaningina platform ji linghatlaga moina torambagi matungina Tripura dasu Manipuri Sahitya phajana chathare mai culture hi jam phajana chathare Tripura dasu Manipuri loan khoi Sahitya si ate loan gi mina ju jamna regard torobani khoi gi Bangla ge mathangda Sahitya gi jam kanna tawri basi Manipuri loan ne basi moju si torobani aduna Bangladesh tu ai sama hanan chathare Bangladesh ta mai gi culture mai loan hingna leirane basi phajana oja Seramna habiri doi thajajei khoi gi
ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯐꯣꯡꯉꯛꯄ ꯐꯖꯅ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯋꯥꯔꯤ ꯃꯆꯥ ꯂꯣꯏ ꯁꯨꯅ ꯑꯩꯈꯣꯏꯒꯤ ꯅꯣꯚꯦꯜꯗꯒꯤ ꯆꯤꯡꯅ ꯂꯣꯏꯅ ꯏꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯃꯔꯝꯗꯁꯨ ꯀꯜꯆꯔꯦꯜ ꯀꯣꯝꯄ꯭ꯂꯦꯛꯁ ꯑꯃ ꯁꯦꯝꯃꯒ ꯑꯁꯤꯅ ꯃꯣꯏꯅ ꯀꯜꯆꯔꯒꯤ ꯖꯒꯣꯏ ꯃꯌꯥꯝ ꯑꯅꯧ ꯑꯅꯧꯕ ꯇꯝꯅ ꯄꯨꯊꯣꯔꯛꯏꯕ ꯄꯦꯅꯥ ꯈꯣꯡꯕ ꯇ꯭ꯔꯤꯄꯨꯔꯥꯗ ꯍꯧꯖꯤꯛ ꯑꯒꯔꯇꯂꯥꯗ ꯂꯩꯇꯦ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕ ꯇꯧꯔꯤꯁꯦ ꯃꯅꯤꯄꯨꯔꯗ ꯂꯣꯏ ꯄꯨꯔꯛꯑꯒꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯍꯟꯗꯛ ꯂꯥꯏ ꯍꯔꯥꯎꯕ ꯇꯧꯈꯤꯕꯁꯤ ꯃꯣꯏ ꯑꯣꯖꯥꯁꯤꯡ ꯄꯨꯔꯛꯅ ꯁꯤꯒꯤ ꯄꯦꯅꯥ ꯈꯣꯡꯕ ꯐꯖꯅ ꯊꯣꯛꯂꯛꯑꯦ ꯏꯁꯩ ꯁꯛꯄ ꯊꯣꯛꯂꯛꯑꯦ ꯑꯗꯩꯗꯤ ꯑꯩꯅ ꯎꯖꯔꯛꯄꯗ ꯑꯉꯥꯡ ꯄꯤꯁꯛ ꯄꯤꯁꯛꯁꯤꯡꯁꯤꯅ ꯄꯨꯡ ꯌꯩꯕ ꯁꯣꯡꯀꯣꯜꯒꯤ ꯃꯆꯥ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯃꯣꯏꯅ ꯑꯉꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯒꯥꯔꯖꯤꯌꯟꯁꯤꯡꯁꯤꯅꯁꯨ ꯄꯨꯔꯒ ꯄꯨꯡ ꯌꯩꯕ ꯇꯝꯍꯜꯂꯛꯄ ꯑꯗꯩ ꯑꯩ ꯀꯤꯔꯇꯣꯟ ꯑꯃꯗ ꯌꯥꯎꯖꯔꯨꯔꯦ ꯑꯗꯨ ꯅꯍꯥ ꯃꯌꯥꯝ ꯏꯟꯈꯠꯂꯛꯄ ꯃꯌꯥꯝꯁꯤꯅ ꯄꯨꯡ ꯌꯩꯕ ꯏꯁꯩ ꯁꯛꯄ ꯑꯗꯩ ꯑꯩꯈꯣꯏ ꯁꯤꯒ ꯇ꯭ꯔꯤꯄꯨꯔꯥꯗꯗꯤ ꯃꯇꯝ ꯑꯃꯗ ꯀꯟꯅ ꯀꯜꯆꯔ ꯀꯜꯂꯝꯃꯒꯁꯨ ꯍꯧꯖꯤꯛ ꯏꯁꯩ ꯁꯛꯑꯒ ꯄꯥꯂꯥꯁꯤ ꯁꯨꯝ ꯂꯦꯞꯄ ꯏꯁꯩꯗꯤ ꯈꯨꯝꯅꯕ ꯑꯗꯨꯒꯗꯤ ꯖꯪ ꯖꯪ ꯂꯥꯎꯅ ꯃꯌꯥꯝꯅ ꯏꯁꯩ ꯈꯨꯝꯅꯒ ꯇꯧꯔꯤꯕ ꯎꯔꯤꯕꯁꯤꯡꯗꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯏꯝꯄ꯭ꯔꯦꯁꯟ ꯑꯣꯏ ꯂꯣꯏꯅꯅ ꯂꯩꯃꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯁꯨ ꯑꯩꯈꯣꯏ ꯔꯣꯗ ꯀꯥꯡ ꯆꯤꯡꯕꯩ ꯃꯇꯝꯗ ꯔꯦꯀꯥꯕꯤ ꯕꯖꯥꯔꯗ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯀꯥꯔꯅ ꯑꯗꯨ ꯁꯤꯟ ꯂꯥꯡꯅ ꯇꯧꯔꯤꯕꯗꯨ ꯎꯔꯛꯏ ꯒꯨꯔꯨ ꯀꯤꯔꯇꯣꯟꯗꯨꯁꯨ ꯃꯣꯏꯅ ꯒꯣꯚꯔꯟꯃꯦꯟꯠꯅ ꯐꯤꯅꯥꯟꯁꯤꯌꯦꯜ ꯍꯦꯜꯞ ꯄꯤꯅ ꯇꯧꯔꯤ ꯑꯁꯤ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯕꯔꯃꯥꯗꯗꯤ ꯑꯗꯨꯒꯨꯝꯕ ꯕꯪꯒ꯭ꯂꯥꯗꯦꯁ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯀꯨꯝꯕ ꯁꯪꯁꯊꯥꯟ ꯑꯃ ꯂꯩꯔꯝꯗꯕꯒꯤ ꯃꯔꯝꯅ ꯕꯔꯃꯥꯗꯗꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯁꯤꯊꯔꯛꯑꯦ ꯀꯜꯆꯔ ꯂꯩꯇ꯭ꯔꯦ ꯍꯥꯏꯖꯥꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯑꯁꯤ ꯂꯩꯈꯤꯅꯤ ꯑꯍꯥꯟꯕ ꯕꯪꯒ꯭ꯂꯥꯗꯦꯁꯁꯤ ꯑꯩꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯒꯗꯤ ꯃꯃꯥꯡ ꯑꯉꯟꯕ ꯃꯇꯝꯗ ꯑꯩꯒ ꯀꯣꯃꯣꯜꯖꯤꯠ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯂꯩꯔꯝꯃꯤ ꯃꯇꯝꯗ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯦꯔꯥꯝ ꯍꯣꯏꯒꯁꯨ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ ꯑꯗꯨꯒ ꯑꯩꯒ ꯑꯣꯖꯥ ꯁꯦꯔꯥꯝ ꯕꯪꯒ꯭ꯂꯥꯗꯦꯁ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯔꯤ ꯃꯇꯝꯗ ꯏꯌꯥꯔꯁꯦ ꯑꯦꯛꯖꯦꯛ ꯏꯌꯥꯔꯁꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ 80ꯒꯤ ꯗꯤꯀꯦꯠꯇꯅꯤ ꯑꯣꯖꯥ ꯁꯦꯔꯥꯝꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌ ꯁꯝꯃꯦꯂꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯏꯟꯚꯥꯏꯠ ꯇꯧꯕꯁꯤꯒ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯇꯝꯗ ꯕꯦꯡꯀꯤ ꯁꯣꯅꯥꯂꯤ ꯕꯦꯡꯀꯤ ꯃꯥ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤ ꯑꯗꯨꯅ ꯄꯥꯔꯃꯤꯁꯟ ꯂꯧꯅ ꯃꯥ ꯂꯥꯛꯈꯤ ꯑꯗꯩꯗꯤ ꯑꯇꯩ ꯀꯥꯃꯤꯅꯤ ꯑꯩꯈꯣꯏ ꯃꯔꯨꯞ ꯀꯥꯃꯤꯅꯤ ꯍꯣꯏ ꯁꯥꯟꯇꯥ ꯕꯤꯁꯀꯥꯎꯗꯤ ꯃꯣꯏꯗꯤ ꯁꯨꯝ ꯑꯗꯨꯒ ꯐꯦꯟꯁꯤꯡ ꯂꯩꯔꯝꯗꯦ ꯂꯥꯏꯟ ꯑꯃ ꯆꯪꯉꯛꯄ ꯅꯝꯃꯤ ꯃꯣꯏꯁꯨ ꯂꯥꯛꯅ ꯆꯥꯎꯅ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯔꯥꯏꯇꯔꯁꯤꯡꯒ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯔꯥꯏꯇꯔ ꯃꯌꯥꯝꯒ ꯁꯝꯃꯦꯂꯣꯟ ꯑꯃꯗ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯈꯤ ꯑꯗꯩ ꯃꯊꯪꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯅ ꯏꯟꯚꯥꯏꯠ ꯇꯧꯔꯛꯄꯗꯒꯤ ꯃꯇꯝꯗꯨꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯔꯥꯖꯀꯨꯃꯥꯔ ꯀꯃꯜꯖꯤꯠ ꯁꯤꯡ ꯑꯩꯅ ꯑꯦꯁꯤꯁꯇꯦꯟ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤ 2003ꯗꯅꯤ ꯑꯗꯨꯒꯤ ꯃꯇꯝꯗ ꯍꯧꯖꯤꯛ ꯂꯥꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯤ ꯌꯥꯝ ꯋꯥꯔꯝꯃꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯑꯩꯈꯣꯏ ꯑꯦꯐꯤꯗꯦꯕꯤꯠ ꯇꯧꯔꯒ ꯏꯟꯚꯥꯏꯇꯦꯁꯟ ꯊꯥꯔꯛꯄ ꯇꯥꯔꯝꯃꯤ ꯑꯗꯨ ꯑꯩ ꯅꯤꯡꯁꯤꯡꯂꯤ ꯕꯤꯔꯂꯥꯜ ꯃꯍꯥꯛꯅ ꯑꯗꯨꯒ ꯇ꯭ꯔꯦꯖꯔꯔ ꯑꯣꯏꯔꯝꯃꯔꯦ ꯃꯥꯅ ꯊꯥꯔꯛꯄ ꯄꯨꯁꯇꯦꯜꯗ ꯑꯩꯈꯣꯏ ꯇꯦꯂꯤꯐꯣꯟꯗꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯄꯨꯁꯇꯦꯜꯗ ꯆꯤꯊꯤ ꯏꯅꯔꯒꯅꯤ ꯏꯟꯚꯥꯏꯠ ꯇꯧꯅ ꯊꯥꯔꯛꯄ ꯑꯗꯨꯒ ꯑꯗꯨꯒꯤ ꯆꯤꯊꯤ ꯐꯪꯉꯒ ꯑꯩꯈꯣꯏꯅꯤ ꯆꯠꯅ ꯑꯈꯧꯔꯥꯗꯒꯤ ꯇ꯭ꯔꯦꯟ ꯇꯤꯀꯦꯠ ꯐꯪꯗꯅ ꯀꯌꯥꯝ ꯋꯥꯅ ꯁꯤꯟꯅ ꯈꯣꯠꯅ ꯑꯩꯈꯣꯏ ꯆꯠꯅ ꯌꯥꯎꯖꯔꯛꯏ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯇꯝꯗꯨ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯈꯤ ꯚꯥꯅꯨꯒꯥꯁꯇ ꯆꯠꯄꯒꯁꯤ ꯑꯗꯨꯒꯤ ꯃꯇꯝꯗ ꯑꯌꯥꯝꯕ ꯈꯣꯡꯅ ꯆꯠꯄ ꯇꯥꯔꯝꯃꯤ ꯂꯝꯕꯤ ꯂꯩꯔꯝꯗꯦ ꯑꯣꯖꯥ ꯁꯦꯔꯥꯝ ꯁꯨꯇꯤ ꯂꯧꯔꯒ ꯃꯥꯅ ꯄꯨꯖꯝꯃꯒ ꯈꯣꯡꯅ ꯚꯥꯅꯨꯒꯥꯁꯤ ꯈꯨꯟ ꯃꯌꯥꯝ ꯍꯥꯃꯣꯟ ꯈꯨꯟꯒꯥꯁꯦ ꯈꯣꯡꯅ ꯂꯣꯏꯅ ꯀꯣꯏꯖꯔꯛꯏ ꯑꯗꯨꯒꯤ ꯃꯊꯪꯗꯗꯤ ꯁꯨꯝ ꯑꯩꯈꯣꯏ ꯇꯣꯏꯅ ꯌꯥꯎꯖꯕ ꯐꯪꯖꯈꯤ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯁꯨ ꯑꯣꯖꯥ ꯁꯦꯔꯥꯝꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯔꯥꯖꯦꯁ ꯈꯪꯗꯦ ꯅꯤꯔꯟꯖꯣꯟ ꯁꯣꯃꯦꯟꯗ꯭ꯔꯣ ꯑꯗꯩ ꯍꯥꯃꯣꯝ ꯍꯧꯖꯤꯛꯀꯤ ꯁꯅꯥꯇꯣꯟ ꯁꯣꯡꯀꯣꯔ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯁꯤꯒ ꯌꯥꯎꯅ ꯏꯟꯇꯔꯦꯛꯁꯟꯁꯤ ꯑꯣꯏꯅꯤ ꯇ꯭ꯔꯤꯄꯨꯔꯥꯒ ꯕꯪꯒ꯭ꯂꯥꯗꯦꯁꯀꯗꯤ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯁꯨ ꯑꯩꯈꯣꯏꯒꯤ ꯋꯦꯗꯔ ꯑꯗꯩ ꯋꯥꯈꯜ ꯀꯜꯆꯔ ꯐꯤꯖꯦꯠ ꯂꯣꯏꯅ ꯃꯥꯟꯅꯕꯇꯅꯤ ꯑꯩꯈꯣꯏꯁꯤ ꯑꯇꯩꯁꯨꯒ ꯅꯛꯁꯟꯅꯕꯒꯤ ꯌꯥꯝꯅ ꯃꯊꯧ ꯂꯩꯔꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯃꯠꯇꯅꯤ ꯇ꯭ꯔꯤꯄꯨꯔꯥꯗꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯂꯣꯟꯁꯦ ꯍꯤꯡꯍꯟꯅ ꯊꯝꯕ ꯀꯜꯆꯔ ꯍꯤꯡꯍꯟꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯄꯨꯔꯤꯁꯣꯠꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯔꯤꯁꯣꯠꯅ ꯂꯧꯔꯤꯕ ꯔꯨꯜ ꯑꯁꯤ
Bangladesh Sahitya Sangsad mati chan lauri lone international platform da Manipuri miwar su rules lauri asigi rules he ati su active na launa hoi loan culture je national international level da fajana chakol hanba lang mani asi thaja baji thamaga ai ga side ai first down gi wa Okay. Thagachari oja akoi kari haitare ngasai aina hajabadina koi matam silik pan oja dagi ati sum mayam sang na taning bani adubu koi timing si sum kara khuyau na bana tenta sum oja oina habi base isu jam arau je mathang da aina ekai khumna jare koi oja Indrajit Bangladesh tagi oja khoiram Indrajit chu koi gi keno sida sanction birae Manipuri miragi makai tagi oja khoiram Indrajit pu shu koina khuram jari amasung ekai khumna jari mathangda akoi Bangladesh ta lakte dong tang Manipur si jauthou si Manipur si akoi geographically haitare geographically khara lapna leiraga shu akoi gi pukning da thamoi da thawai da sum leibanina akoi meteron ngangba sakpa adu khakta gi nataba akoi gi punchi mahing da shu potha pham oira na akoi gi isei nongmai ta ba si Manipur gi isei nongmai si koi sum tai akoi na aina maruina aina haita aina charok podagi ba aina khara larik pa bangok podagi akoi Bangladesh tadi larik si Bengali larik oina tamok panina Bengali sida oina sum tamaga su Bengali mayek na mitei ron si ibagi khudong chaba pa bagi khudong chaba si leibana class 6 7 haita 4 5 tadi kya pa bang ngom 6 7 jarok podagi akoi sum larik pa ba si mitei ron larik pa ba si phangai ado khwaidagi aina nungai ba mikup ma hairagadi oja seramna panipi khiba 1981 gi December da ahamba Manipur da gi oja sing lengbira ga koi gi silet ki sarda hall da pangthok khiba koi Sahitya Sangsad ki chaw ro program da issue sharu ya ngang oja 81 na sei class 5 or 6 ta tammi matam du da gi engon da su hajik tang oraga su inot amadi pirak khiba haina khal ingang oina miteron larik paning bagi oja sing mayam du uraga ei hojik sangsang oina oja Sitaljit natra ahan sing du tang ni khara samni mari ode oja saram gi natra ka Bangladesh kangu gi sakpham je kya loption ngam ahan sing kina stage ta ka ba mayam na adugi dudi lami samena khara ui to asigu maina koi gi haurak ngai dagi Sahitya Sangsad na haurak ngai dagi natra na koi angang ori ngai dagi Manipur si lap na leiraga su larik i ba ei hase keno isei ta ba drama yeng ba film yeng ba khakta natra Saireng iba wari macha iba keno sing khoi ga sum sakhang ma khang na rakki haitare through the print media na traga printing gi oina to akoi oja sing Manipur oja sing su yauna koi mirror gi program da su koi hodok podagi hauna sum yauje rei yahun jara i aduga loina na ngasi su yauri haitare adu ngasi gi hojiki thauram sida lengchan biraiba koi mayam ne kai khumna jari bi oja Subodini da aina lakchaningi bi oja gi makai dagi shu khajitang hai khatang thamina ba oja anda ki keno da shu sahi jang kai gi bangsa skip keno sida su oja su jaubi rui asigi experience hai tare aduga loina na oja na Bangladesh ka samnera ko gi wahai sing su khara sum tabi haibi thangcheri oja Subodini ngasi November Manipuri Miller na sinbi duna pangthok piriba hiram 50 years of Bangladesh Manipuri Sahitya Sangsad ki maramda ananenagi thauram asida sarup yabiriba punamakpu aihakna mingoina mamamtang panjadragasu sangairaba aiba singbu aihakna ikai khumdabu chari nongluk chari loinana ngasigi thauram asibu sinbiriba aikoigi Bangladesh tagi tamna leibiraba aikoi Canada da leibiriba aikoigi promote amadi aikoigi ripon na singbabu aina hamramukta da ikai khumnabu chari nongluk chari ngasigi thauram asidai sidaisa mamangda so aikoigi ngairaba Bangladesh ki kabi A.K. Seramna aikoigi Bangladesh Manipuri Sahitya Sangsad na sahi yangkai supna aikoigi mapung pharakpa sahi yangkai mapung pharakpagi thauram sigi matang da su aikoigi
ꯑꯏꯕꯅ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ 1975 ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯁꯥꯐꯣꯡꯂꯛꯇꯅ ꯑꯩꯈꯣꯏ ꯉꯁꯤ ꯆꯍꯤ 50 ꯁꯨꯔꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯁꯥꯡꯉꯕ ꯑꯗꯨꯒꯨꯝꯕ ꯖꯔꯅꯤ ꯑꯃꯅꯤ ꯇꯁꯦꯡꯃꯛ ꯃꯁꯤ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯑꯣꯏꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗꯩꯁꯤꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃ ꯑꯗꯣ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯁꯛꯅꯥꯏꯔꯤꯕ ꯑꯦ.ꯀꯦ. ꯁꯦꯔꯥꯝꯅꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯄꯥꯎꯗꯝꯕꯤꯈ꯭ꯔꯦ ꯑꯩ ꯇꯥꯖꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯇꯁꯦꯡꯃꯛ ꯑꯩ ꯏꯁꯥꯃꯛꯇꯤ ꯑꯩꯈꯣই ꯃꯔꯤꯔꯛ ꯁꯨꯖꯔꯦ ꯃꯔꯤꯔꯛ ꯁꯨꯖꯔꯒꯁꯨ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯝꯕꯗꯗꯤ 2011 ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯔꯝꯃꯤ 2014ꯗ ꯑꯃꯨꯛ ꯂꯥꯛꯆꯔꯝꯃꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯊꯧꯔꯝꯗꯁꯨ ꯑꯩꯈꯣꯏꯅ ꯁꯔꯨꯛ ꯌꯥꯖꯈꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯊꯧꯔꯝ ꯆꯍꯤ 50 years of Bangladesh Manipuri Sahitya Sangsatki ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯣꯜ ꯅꯨꯄꯤ ꯉꯥꯛꯇꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯉꯥꯛꯇꯒꯤ ꯑꯣꯏꯖꯕ ꯑꯗꯨꯒꯨꯝꯕ ꯁꯪꯁꯊꯥꯟ ꯑꯩꯈꯣꯏꯒꯤ ꯋꯨꯃꯦꯟ ꯂꯤꯇꯔꯦꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯁꯤꯒꯨꯝꯕ ꯁꯪꯁꯊꯥꯟ ꯑꯃꯕꯨ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯕꯨ ꯕꯥꯇꯣꯟ ꯇꯧꯕꯤꯔꯛꯇꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯆꯍꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯌꯥꯎꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯑꯩꯅ ꯂꯩꯀꯣꯜꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏ 10 ꯑꯩꯈꯣꯏ ꯅꯨꯄꯥ 6 ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ 4ꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯂꯥꯛꯆꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯑꯩ ꯃꯃꯤꯡ ꯃꯊꯥ ꯑꯩꯈꯣꯏ ꯄꯟꯖꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯁꯥꯊꯣꯔꯂꯨꯛꯀꯤꯗꯃꯛ ꯑꯩꯈꯣꯏ 4 ꯑꯃ ꯂꯥꯛꯄꯤꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯏꯝꯐꯥꯜꯒꯤ 2 ꯑꯃ ꯂꯥꯛꯄꯤꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯣꯜꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯤ 4 ꯑꯃ ꯂꯥꯛꯆꯔꯦ ꯑꯩꯈꯣꯏ ꯃꯤ 10ꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯋꯥꯈꯜ ꯑꯉꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯩꯉꯣꯟꯗ ꯄꯣꯛꯆꯩ ꯃꯔꯝꯗꯤ ꯑꯩ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯀꯟꯅ ꯃꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯁꯤ ꯑꯩ ꯈꯪꯖꯔꯨꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯒꯁꯨ ꯏꯟ ꯗꯤꯇꯦꯜ ꯑꯩꯈꯣꯏ ꯌꯥꯝ ꯃꯨꯟꯅ ꯈꯪꯖꯗꯕ ꯑꯗꯣ ꯆꯍꯤ 50 ꯁꯨꯕꯒꯤ ꯑꯩꯈꯣই ꯒꯣꯜꯗꯟ ꯖꯨꯕ꯭ꯂꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯒꯤ ꯅꯦꯅ ꯍꯥꯏꯕꯁꯤꯗꯩꯁꯤꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯑꯩꯉꯣꯟꯗ ꯄꯣꯛꯆꯈꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯀꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯊꯥꯟꯁꯦ ꯍꯥꯡꯗꯣꯛꯄꯤꯔꯝꯗꯅ ꯆꯍꯤ 50 ꯁꯨꯔꯛꯄꯁꯦ ꯃꯁꯤ ꯌꯥꯝꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯄꯦꯟꯖꯈꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯇꯥꯝꯅ ꯂꯩꯕꯤꯔꯕ ꯑꯗꯨꯒꯨꯝꯕ ꯏꯔꯩꯆꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯂꯣꯟ ꯁꯥꯍꯤꯇ꯭ꯌꯁꯦ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣই ꯃꯄꯥꯟꯗ ꯂꯩꯕꯤꯔꯒꯁꯨ ꯃꯗꯨꯒꯤ ꯁꯦꯕꯥ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯩꯀꯣꯜ ꯑꯃ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯁꯦꯝꯒꯠꯄꯤꯗꯅ ꯉꯁꯤꯗꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯑꯗꯨꯒꯨꯝꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯩꯀꯣꯜ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤꯗꯃꯛꯇ ꯈꯟꯖꯔꯨꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯩꯀꯣꯜ ꯑꯁꯤ ꯁꯦꯝꯒꯠꯄꯗ ꯃꯈꯣꯡ ꯁꯣꯝꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯏꯕꯤ ꯈꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯄꯨꯕꯤꯔꯝꯃꯒ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯐꯝꯗꯁꯨ ꯑꯩꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯅꯣꯟꯖꯔꯤ ꯅꯣꯛꯆꯔꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯈꯣꯏꯅ ꯁꯦꯝꯕꯤꯔꯝꯕ ꯇꯧꯕꯤꯔꯝꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯀꯥꯎꯕ ꯌꯥꯗꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯩꯈꯣꯏꯒꯤ ꯑꯦ.ꯀꯦ. ꯁꯦꯔꯥꯝꯅꯁꯨ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ 2025ꯀꯤ ꯃꯦꯗꯒꯤ ꯍꯧꯅ ꯆꯠꯊꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯒꯤ ꯃꯔꯛꯇ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯑꯣꯏꯅꯅꯕ ꯆꯍꯤ 50 ꯆꯨꯞꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯤꯔꯤꯕ ꯃꯌꯥꯝꯗꯨꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃ ꯇꯝꯕꯤꯈꯤꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯣꯜ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯪꯁꯊꯥꯟ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯉꯥꯛꯇꯒꯤ ꯑꯣꯏꯖꯔꯤꯕꯁꯤꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ
ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 3ꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯁꯤꯜꯚꯔ ꯖꯨꯕꯤꯂꯤꯁꯦ ꯇꯥꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯂꯩꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯣꯜꯒꯤ ꯐꯥꯎꯟꯗꯔ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯝꯕꯤ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤ ꯑꯗꯒꯤ ꯏꯆꯦꯃ ꯁꯣꯔꯣꯖꯤꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯏꯕꯤ ꯄ꯭ꯔꯃꯣꯗꯤꯅꯤꯅꯆꯤꯡꯕ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯍꯦꯛꯀꯠ ꯇꯝꯖꯗꯅ ꯑꯩꯈꯣꯏ ꯃꯗꯨ ꯌꯦꯡꯖꯈꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯍꯥꯏꯕꯤꯈꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯍꯥꯏꯕꯤꯈꯤꯕ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯃꯤꯟꯅꯔꯛꯄ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯋꯥꯃꯤꯟꯅꯔꯀꯥꯟꯁꯤꯗꯩꯁꯤꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯤꯈꯤ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃꯅꯤ ꯇꯧꯐꯝꯁꯨ ꯊꯣꯛꯏ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯅ ꯆꯍꯤ 50ꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤ ꯌꯥꯎꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯀꯝꯄ꯭ꯂꯦꯛꯁꯇ ꯇꯧꯕꯤꯈꯤꯕ ꯃꯥꯒꯤ ꯊꯧꯔꯝ ꯍꯦꯛ ꯍꯧꯗꯣꯛꯄꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯛꯄꯤꯗꯅ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯩꯍꯧ ꯏꯁꯩ ꯄꯤꯕꯤꯈꯤꯕ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯤꯈꯤꯕ ꯗꯔꯀꯥꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏꯒꯤ ꯒꯨꯔꯨ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯤꯕꯤꯈꯤꯕ ꯑꯗꯒꯤ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯅ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯕꯪꯒꯥꯂꯤ ꯑꯩꯈꯣꯏꯒꯤ ꯃꯥꯙꯕ ꯆꯟꯗ꯭ꯔ ꯃꯃꯤꯡꯁꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤꯗ ꯌꯥꯎꯈꯤꯕꯗ ꯃꯈꯣꯟ ꯆꯟꯗ꯭ꯔ ꯀꯥꯏꯅ ꯌꯥꯎꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯥꯠ ꯃꯥꯟꯅꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯀꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯊꯧꯔꯝꯗꯨꯗꯩꯗ ꯌꯥꯎꯍꯟꯕꯤꯗꯅ ꯑꯩꯈꯣই ꯑꯃꯠꯇꯅꯤ ꯑꯩꯈꯣই ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏ ꯑꯃꯈꯛꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯗꯥꯏꯁꯇ ꯐꯝꯍꯟꯕꯤꯗꯅ ꯈꯣꯠꯇꯅ ꯇꯧꯕꯤꯈꯤꯕꯗꯨ ꯌꯥꯝꯅ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯐꯥꯎꯖꯈꯤ ꯑꯗꯒꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯁꯦꯁꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯖꯒꯣꯏ ꯏꯁꯩ ꯃꯌꯥꯝ ꯑꯃ ꯎꯠꯄꯤꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯂꯥ ꯑꯃꯗꯤ ꯁꯪꯁꯀ꯭ꯔꯤꯇꯤꯒꯤ ꯐꯖꯕ ꯃꯁꯛꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏ ꯎꯖꯈꯤ ꯑꯗꯣ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯖꯒꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯈꯣꯏꯅ ꯎꯠꯄꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯂꯦꯠꯇꯒꯤ ꯁꯥꯟꯇꯅꯥꯅꯒ ꯁꯥꯕꯤꯈꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯙꯥꯀꯥꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝꯅ ꯎꯠꯄꯤꯈꯤꯕ ꯃꯌꯥꯝꯒꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯗ ꯑꯉꯛꯄ ꯀꯩꯅꯣ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗꯩꯁꯤꯗ ꯑꯩꯅ ꯄꯣꯛꯆꯈꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯥꯅꯣꯒꯥꯁꯀꯤ ꯃꯐꯝ ꯑꯀꯣꯏꯕꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯨꯟ ꯃꯌꯥꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯗꯩꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯦ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯈꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯄꯨꯛꯅꯤꯡꯗ ꯐꯥꯎꯖꯕꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯂꯩꯐꯝ ꯆꯥꯐꯝꯒꯤ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯁꯤꯟꯕꯤꯈꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯕꯨ ꯂꯩꯍꯟꯕꯤꯈꯤ ꯑꯩꯈꯣꯏꯒꯤ ꯁꯁꯤꯀꯨꯃꯥꯔ ꯁꯤꯡ ꯑꯩꯈꯣꯏ ꯔꯤꯇꯤꯌꯔ ꯑꯦꯗꯤꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯒꯣꯔꯃꯦꯟ ꯑꯣꯐ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯔꯤ ꯑꯃ ꯂꯩꯍꯟꯕꯤꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯃꯤꯟꯅꯔꯤꯕ ꯑꯩꯅ ꯒꯦꯁ ꯍꯥꯎꯁꯀꯤꯗ ꯂꯩꯔꯦ ꯑꯗꯒꯤ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯃꯥꯗꯔꯂꯦꯟ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯇ ꯂꯩꯕꯗꯧꯅ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡꯗ ꯐꯤꯜ ꯇꯧꯏ ꯑꯩꯈꯣꯏꯅ ꯒꯥꯔꯤꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯇꯣꯡꯗꯅ ꯆꯠꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯅꯩ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯃꯥꯗꯔꯂꯦꯟ ꯑꯩꯈꯣꯏ ꯏꯃꯥ ꯃꯅꯤꯄꯨꯔꯗ ꯂꯩꯕꯗꯧꯅ ꯑꯩꯈꯣꯏꯅ ꯐꯤꯜ ꯇꯧꯔꯤꯁꯦ ꯃꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯤꯀꯣ ꯑꯣꯏꯅ ꯇꯧ ꯋꯥꯔꯤ ꯁꯥꯗꯅ ꯆꯠꯆꯩ ꯑꯗ ꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯔꯥꯖꯕꯥꯔꯤꯒꯤ ꯀꯩꯅꯣꯗ ꯀꯣꯅꯨꯡꯒꯤ ꯃꯥꯝꯗꯣꯞꯇ ꯇꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯗꯦꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯗꯨꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 15ꯗ ꯇꯧꯈꯤꯕ ꯊꯧꯔꯝꯁꯤꯗꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯖꯅ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯄꯤꯈꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯂꯦꯟ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯀꯨꯏꯅ ꯎꯅꯗ꯭ꯔꯕ ꯑꯩꯗꯤ ꯈꯔ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯂꯥꯛꯆꯔꯝꯃꯕꯅꯤꯅ
ꯈꯪꯅꯕꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯖꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯣꯏ ꯀꯅꯥꯍꯟꯕꯤ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯑꯗꯒꯤ ꯑꯟꯖꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖꯦꯁ ꯑꯗꯒꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯉꯁꯥꯏ ꯍꯥꯏꯕꯤꯈ꯭ꯔꯦ ꯂꯥꯏꯔꯤꯛ 94 ꯐꯣꯡꯕꯤꯈ꯭ꯔꯦꯅ ꯍꯥꯏ ꯑꯗꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯐꯣꯡꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯌꯥꯝ ꯇꯥꯏ ꯌꯥꯝ ꯐꯖꯩ ꯑꯗꯒꯤ ꯂꯥꯏꯔꯤꯛꯀꯤ ꯃꯑꯣꯡ ꯑꯗꯒꯤ ꯏꯕꯤꯔꯤꯕꯁꯨ ꯌꯥꯝ ꯐꯖꯅ ꯏꯕꯤ ꯑꯩꯈꯣꯏꯒꯤ ꯅꯈꯣꯏꯒꯤ ꯀꯩꯅꯣ ꯐꯥꯎꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯁꯦꯔꯥꯝꯒꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯩ ꯂꯣꯏꯅ ꯑꯌꯥꯝꯕ ꯄꯥꯖꯩ ꯑꯗꯨꯅ ꯌꯥꯝꯅ ꯐꯖꯅꯁꯨ ꯏꯕꯤ ꯑꯗꯨꯒ ꯅꯝꯕꯒꯤ ꯃꯑꯣꯡꯁꯤꯁꯨ ꯌꯥꯝ ꯐꯖꯅ ꯅꯝꯕꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯅꯕꯨ ꯍꯥꯏꯅꯩ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯗ ꯐꯣꯡꯉꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯌꯥꯝ ꯐꯖꯅ ꯃꯥꯒꯤ ꯀꯩꯅꯣ ꯗꯤꯖꯥꯏꯟ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯖꯔꯅꯦꯜ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯂꯣꯏꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯣꯉꯥꯟ ꯇꯥꯕꯒꯤ ꯀꯩꯅꯣꯝꯃ ꯂꯩ ꯑꯗꯣ ꯃꯁꯤꯁꯨ ꯌꯥꯝꯅ ꯐꯖꯩꯅꯦꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯤꯁꯨ ꯈꯔ ꯌꯦꯡꯒꯗꯕꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯥꯏꯅꯩ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯁꯛꯅꯥꯏꯔꯕ ꯑꯏꯕ ꯑꯍꯨꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯃꯥꯒꯤ ꯂꯝꯗ ꯃꯁꯛ ꯅꯥꯏꯔꯕ ꯃꯥꯂꯦꯝ ꯃꯁꯛ ꯅꯥꯏꯔꯕ ꯔꯇꯟ ꯁ꯭ꯌꯥꯝ ꯑꯗꯒꯤ ꯑꯣꯖꯥ ꯁꯣꯅꯥꯃꯅꯤ ꯑꯗꯨꯒ ꯂꯥꯏꯁ꯭ꯔꯝ ꯁꯃꯔꯦꯟꯗ꯭ꯔ ꯑꯗꯒꯤ ꯑꯃꯗꯤ RKCSꯀꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯗꯅ ꯇꯧꯕꯤꯕꯗꯣ ꯃꯗꯨꯁꯨ ꯌꯥꯝꯅ ꯑꯩ ꯃꯃꯜ ꯌꯥꯝꯃꯦꯅ ꯑꯩꯅ ꯈꯟꯖꯩ ꯌꯥꯝꯅ ꯃꯗꯨꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯕꯤ ꯁꯦꯃꯤꯂꯟ ꯑꯃ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡ ꯁꯩꯗꯤꯅꯕ ꯑꯃ ꯄꯥꯡꯊꯣꯛꯇꯅ ꯇꯧꯕꯤꯈꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯃꯐꯝꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯆꯥ ꯏꯔꯤꯇ ꯑꯩꯈꯣꯏ ꯃꯔꯤ ꯃꯇꯥ ꯃꯌꯥꯝꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏꯅ ꯀꯩꯗꯧꯉꯩꯗꯁꯨ ꯀꯥꯎꯕ ꯉꯝꯖꯗꯦ ꯑꯗꯨꯅ ꯑꯩꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯤꯔꯤꯕ ꯏꯃꯥꯂꯣꯟ ꯁꯥꯍꯤꯇ꯭ꯌꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯤꯔꯤꯕ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯌꯥꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯂꯩꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯋꯥꯁꯨ ꯋꯥꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯇ꯭ꯔꯤꯄꯨꯔꯥꯒꯤꯕꯨ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯁꯤꯜꯆꯔꯒꯤꯕꯨ ꯑꯣꯏꯔꯁꯨ ꯑꯁꯥꯝ ꯚꯦꯂꯤꯒꯤ ꯑꯣꯏꯔꯒꯁꯨ ꯃꯄꯥꯟꯗ ꯈꯨꯟꯗꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯃꯔꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯂꯣꯟ ꯁꯥꯍꯤꯇ꯭ꯌꯁꯦ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯒꯤ ꯃꯥꯒꯤ ꯍꯣꯠꯅꯔꯤꯕ ꯃꯑꯣꯡ ꯑꯗꯒꯤ ꯍꯟꯗꯛꯇꯁꯨ ꯑꯩꯍꯥꯛ ꯀꯩꯅꯣꯗ ꯁꯤꯂꯣꯡꯒꯤ ꯃꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯃꯦꯘꯥꯂꯌꯥꯒꯤ ꯊꯧꯔꯝꯁꯦ ꯑꯩ ꯌꯥꯎꯕ ꯆꯠꯆꯔꯨꯏ ꯑꯗ ꯃꯣꯏꯅ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯅ ꯐꯥꯎ ꯁꯤꯟꯕ ꯉꯝꯖꯗꯦ ꯑꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯆꯠꯆꯔꯤꯕ ꯑꯩꯈꯣꯏꯗ ꯇꯧꯕꯤꯔꯛꯏꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯗꯤ ꯇꯧꯕ ꯉꯝꯗꯦꯅꯦ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯛꯏꯅꯦꯅ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣই ꯍꯥꯏꯅꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯪꯁꯊꯥꯟꯕꯨꯗꯤ ꯌꯥꯝꯅ ꯂꯩꯔꯦ ꯑꯗꯣ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯄꯥꯟꯒꯤꯁꯨ ꯍꯣꯠꯅꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯝꯖꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯖꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯀꯔꯤꯝ ꯐꯥꯎꯕꯗꯤ ꯇꯧꯕꯗꯤ ꯉꯝꯖꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣই ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯖꯒꯅꯤ ꯑꯗꯣ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯀꯩꯅꯣ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏꯒꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯂꯣꯟ ꯁꯥꯍꯤꯇ꯭ꯌ ꯑꯁꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯈꯔꯁꯤ ꯊꯝꯖꯔꯒ ꯑꯩꯍꯥꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯇꯦꯟꯁꯤꯟꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯄꯔꯤꯡ ꯆꯨꯝꯅ ꯃꯃꯨꯠ ꯇꯥꯅ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯊꯥꯖꯩ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯒꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯒꯁꯨ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯒꯤ ꯑꯃꯁꯨꯡ ꯃꯩꯇꯩꯂꯣꯟꯒꯤ ꯁꯥꯍꯤꯇ꯭ꯌ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯑꯩꯈꯣꯏ ꯀꯥꯎꯖꯗꯦ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏ ꯆꯪꯁꯤꯟꯖꯩ
ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯨ ꯈꯔ ꯊꯦꯡꯖꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯄꯨꯡ ꯑꯃ ꯍꯦꯜꯂꯦ ꯑꯩꯈꯣꯏꯅ ꯇꯧꯈꯠꯂꯛꯏꯁꯦ ꯑꯁꯤꯒꯩꯁꯤꯒ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ ꯑꯣꯏꯅ ꯁꯩꯔꯦꯡ ꯑꯃꯇꯪ ꯇꯥꯍꯟꯖꯒꯦ ꯉꯁꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯊꯧꯔꯝꯁꯤꯗ ꯑꯩꯈꯣꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯄꯗꯒꯤ ꯂꯣꯏꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯕꯨꯁꯨ ꯌꯥꯝꯅ ꯆꯥꯟꯕꯤꯕ ꯑꯩꯒꯤ ꯏꯃꯥ ꯁꯔꯁ ꯅꯂꯤꯅꯤ ꯈꯨꯝꯗ꯭ꯔꯥꯝ ꯑꯩꯈꯣꯏ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯁꯥꯒꯤ ꯈꯔ ꯁꯣꯟꯕ ꯑꯃꯁꯨꯡ ꯈꯔ ꯀꯣꯝꯄ꯭ꯂꯦꯛꯁꯤꯇꯤ ꯂꯩꯕꯅ ꯂꯥꯏꯚ ꯑꯣꯏꯅꯗꯤ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯁꯩꯔꯦꯡ ꯑꯣꯏꯅ ꯈꯔ ꯊꯥꯕꯤꯔꯛꯏ ꯁꯩꯔꯦꯡ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯔꯕ ꯆꯍꯤ 5 ꯁꯨꯕꯒꯤ ꯀꯩꯅꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯀꯤ ꯀꯩꯅꯣꯁꯤꯒꯤ ꯅꯨꯡꯁꯤ ꯄꯥꯎꯖꯦꯜ ꯑꯣꯏꯅ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛꯇꯪ ꯇꯥꯕꯤꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯈꯣꯏꯔꯝ ꯏꯟꯗ꯭ꯔꯖꯤꯠꯇ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯏꯟꯗ꯭ꯔꯖꯤꯠꯇꯒꯤꯁꯨ ꯋꯥꯍꯩ ꯈꯔ ꯇꯦꯟꯇꯛꯅ ꯍꯥꯏꯔꯒ ꯑꯣꯖꯥꯗꯒꯤꯁꯨ ꯁꯩꯔꯦꯡ ꯑꯃꯇꯪ ꯇꯥꯁꯤ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯄ ꯑꯇꯩ ꯑꯣꯖꯥꯁꯤꯡꯗꯒꯤꯗꯤ ꯁꯩꯔꯦꯡ ꯍꯥꯏꯖꯔꯔꯣꯏ ꯃꯇꯝꯁꯤ ꯌꯥꯝ ꯇꯦꯜꯂꯕꯅꯤ나 어자 고려민 이렇게 세령 땅 따시 ngasi디 asig이 세령 그노시기 어자 콤드람 서로스놀리니기 마뚱다 ꯃꯁꯤꯒꯤ ꯃꯅꯤꯄꯨꯔ ꯃꯤꯔꯔꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯑꯩꯍꯥꯛꯄꯨ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕ ꯌꯥꯎꯕ ꯐꯪꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯅꯤꯖꯔꯤ ꯖꯒꯠꯅ ꯂꯩꯔꯤꯕ ꯃꯈꯩ ꯃꯥꯂꯦꯝꯁꯤꯗ ꯅꯨꯡꯉꯥꯏꯗꯅ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯔꯤ ꯑꯩꯍꯥꯛ ꯍꯧꯖꯤꯛ R.K. ꯀꯦꯅꯦꯕꯣꯒꯤ ꯅꯤꯡꯊꯥ ꯑꯃꯁꯨꯡ ꯅꯥꯎꯍꯣꯡ ꯍꯥꯏꯕ ꯃꯥꯒꯤ ꯁꯩꯔꯦꯡꯁꯤꯡꯇꯪ ꯑꯩ ꯃꯤꯌꯥꯝꯗ ꯀꯠꯆꯒꯦ ꯑꯩꯅ ꯇꯥꯏꯕꯪ ꯁꯥꯐꯣꯡꯂꯛꯈꯤꯕ ꯃꯤꯀꯨꯞꯇꯨꯗ ꯃꯤꯀꯨꯞ ꯈꯔ ꯀꯛꯈꯤꯗꯦ ꯅꯥꯎꯔꯦꯛꯄꯒꯤ ꯆꯩꯅꯥ ꯂꯣꯏꯗ꯭ꯔꯤꯕ ꯏꯃꯥꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯈꯤ ꯑꯩꯅ ꯍꯪꯒꯥ ꯈꯣꯟꯖꯦꯜ ꯊꯣꯛꯂꯛꯂꯕꯗ ꯄ꯭ꯔꯤꯊꯤꯕꯤ ꯖꯣꯏ ꯇꯧꯔꯕꯤ ꯃꯍꯥꯛ ꯇꯨꯒꯨꯝ ꯀꯌꯥꯗ ꯃꯊꯣꯏ ꯀꯥꯅ ꯍꯔꯥꯎꯖꯈꯤꯕ ꯏꯃꯥꯅ ꯅꯨꯃꯤꯠꯇꯨ ꯅꯤꯡꯇꯝꯅ ꯌꯥꯝꯅ ꯅꯤꯡꯇꯝꯂꯕ ꯅꯨꯃꯤꯠꯅꯤ ꯑꯩꯒꯤ ꯏꯃꯥ ꯑꯩꯒꯤ ꯅꯤꯡꯊꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯥ ꯅꯤꯡꯁꯤꯡꯕꯅ ꯌꯣꯝꯁꯤꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕꯔꯥ ꯅꯤꯡꯊꯥ ꯑꯗꯨꯅ ꯄꯨꯝꯅꯃꯛꯀꯤ ꯑꯩꯒꯤ ꯀꯞꯇꯨꯅ ꯂꯩꯐꯝꯁꯨ ꯅꯣꯛꯇꯨꯅ ꯁꯥꯟꯅꯐꯝꯁꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯐꯝꯁꯨ ꯑꯣꯏꯅꯐꯝꯁꯨꯅꯤ ꯑꯁꯥꯎꯕꯒꯤ ꯐꯣꯡꯗꯣꯛꯐꯝꯁꯨꯅꯤ ꯑꯁꯥꯎꯕꯒꯤ ꯐꯨꯗꯣꯛꯐꯝꯁꯨꯅꯤ ꯏꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯐꯝꯁꯨꯅꯤ ꯏꯃꯥꯅ ꯑꯩꯕꯨ ꯄꯣꯕꯤꯈꯤꯕ ꯅꯥꯍꯣꯡꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯥ ꯑꯩꯒꯤꯗꯤ ꯂꯥꯏꯔꯩꯕꯥꯛꯅꯤ ꯏꯃꯥꯒꯤ ꯅꯝ ꯑꯗꯨ ꯀꯅꯥꯅꯁꯨ ꯀꯤꯈꯤꯗꯦ ꯀꯅꯥꯕꯨꯁꯨ ꯀꯤꯈꯤꯗꯦ ꯃꯐꯝꯗꯨꯗ ꯅꯨꯡꯉꯥꯏꯅ ꯄꯦꯟꯖꯕꯁꯤꯡ ꯇꯨꯡꯅꯐꯝꯅꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯃꯁꯨꯅꯤ ꯄꯩꯔꯤꯕ ꯅꯧꯔꯕ ꯑꯩꯒꯤ ꯄꯤꯔꯥꯡꯗꯨꯒꯤ ꯂꯣꯏꯁꯤꯟꯐꯝꯁꯨ ꯃꯐꯝꯁꯤꯅꯤ ꯇꯥꯏꯕꯪꯒꯤ ꯃꯣꯃꯣꯟ ꯅꯣꯛꯄ ꯇꯝꯅꯐꯝꯁꯨ ꯃꯐꯝꯁꯤꯅꯤ ꯅꯤꯡꯕ ꯊꯨꯡꯕꯒꯤ ꯑꯇꯤꯌꯥꯅꯤ ꯏꯃꯥꯒꯤ ꯅꯥꯎꯁꯨꯝ ꯏꯁꯩ ꯇꯥꯐꯝꯅꯤ ꯏꯃꯥꯒꯤ ꯅꯝꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯐꯪꯂꯛꯂꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯅꯥꯍꯣꯡ ꯑꯃꯠꯇꯗꯤ ꯁꯤꯟꯅꯕꯤꯌꯨꯕ ꯏꯃꯥ ꯏꯁꯥꯁꯦ ꯊꯨꯡꯅ ꯌꯦꯠꯁꯤꯟꯖꯒꯦ ꯄꯨꯝꯅꯧ ꯅꯣꯛꯊꯣꯛꯆꯒꯦ ꯑꯃꯨꯛꯇꯗꯤ ꯏꯃꯥꯒꯤ ꯅꯝꯗ ꯄꯣꯕꯤꯔꯤꯕꯅꯤ ꯈꯟꯗꯨꯅ ꯈꯥꯛꯇꯨꯅ ꯂꯣꯠꯇꯨꯅ ꯅꯆꯥꯒꯤ ꯊꯝꯂꯤꯕ ꯅꯠꯇ꯭ꯔꯥ ꯏꯃꯥꯅ ꯅꯤꯡꯊꯥꯗꯨꯁꯨ ꯄꯤꯕꯤꯌꯨ ꯅꯥꯍꯣꯡꯗꯨꯁꯨ ꯁꯤꯟꯅꯕꯤꯌꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯇꯝꯖꯒꯦ ꯏꯃꯥ ꯃꯇꯥꯡꯁꯤꯗ ꯁꯩꯔꯦꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯍꯥꯛ ꯉꯁꯤꯒꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯉꯁꯤꯒꯤ ꯑꯩꯍꯥꯛꯅ ꯐꯪꯖꯔꯤꯕ ꯅꯨꯡꯉꯥꯏꯖꯕ ꯃꯤꯔꯔ ꯃꯅꯤꯄꯨꯔ ꯃꯤꯔꯔ ꯌꯥꯝꯅ ꯂꯨꯅ ꯃꯨꯟꯅ ꯈꯜꯂꯀꯥꯟꯗ ꯁꯩꯔꯦꯡ ꯑꯃꯁꯤ ꯈꯛꯇꯪ ꯉꯁꯤ ꯂꯥꯟꯊꯣꯛꯆꯒꯦ ꯃꯊꯪꯒꯤꯗꯁꯨ ꯑꯩꯍꯥꯛ ꯁꯩꯔꯦꯡ ꯑꯃꯃꯝ ꯂꯥꯟꯊꯣꯛꯆꯒꯦ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯑꯃꯨꯛꯀꯁꯨ ꯈꯨꯔꯨꯝꯖꯔꯤ ꯅꯣꯡꯂꯨꯛꯆꯔꯤ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯁꯣꯜꯂꯁꯨ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯀꯥꯎꯊꯣꯛꯄ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯥꯏꯖꯔꯨꯕꯗ ꯏꯃꯥꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯂꯥꯏꯚꯇꯗꯤ ꯌꯥꯎꯕ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯖꯔꯛꯀꯦꯅ ꯊꯥꯕꯤꯔꯛꯄꯅꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥꯕꯨꯁꯨ ꯀꯔꯤꯒꯨꯝꯕ ꯌꯦꯡꯉꯒꯗꯤ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏ ꯃꯇꯝꯁꯤ ꯁꯨꯝ ꯇꯦꯟꯁꯤꯜꯂꯛꯄꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯏꯟꯗ꯭ꯔꯖꯤꯠꯇ ꯂꯥꯛꯆꯔꯒꯦ ꯑꯣꯖꯥ ꯈꯣꯏꯔꯝ ꯏꯟꯗ꯭ꯔꯖꯤꯠ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤꯅꯤ ꯃꯉꯣꯟꯗꯒꯤꯁꯨ ꯈꯖꯤꯛꯇꯪ ꯇꯦꯟꯇꯛꯅ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠ ꯍꯧꯗꯣꯛꯄꯒꯤ ꯖꯁ
ꯑꯣꯖꯥꯗꯤ ꯍꯧꯗꯣꯛꯄꯒꯤꯁꯨ ꯌꯥꯎꯔꯛꯄꯅꯤꯗꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯔꯥꯝꯅꯁꯨ ꯍꯥꯏꯕꯤꯔꯦ ꯑꯣꯖꯥꯒꯤ ꯅꯥꯀꯟꯗꯒꯤꯁꯨ ꯈꯖꯤꯛꯇꯪ ꯁꯝꯂꯞꯄ ꯋꯥꯍꯩ ꯑꯃꯇꯪ ꯇꯥꯖꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯩꯔꯦꯡ ꯑꯃꯇꯪ ꯄꯥꯕꯤꯔꯝꯕ ꯃꯊꯪꯗ ꯑꯩꯈꯣꯏ ꯃꯊꯪ ꯁꯦꯀꯦꯟ ꯔꯥꯎꯟ ꯍꯥꯏꯒꯗ꯭ꯔꯥ ꯐꯥꯏꯅꯦꯜ ꯔꯥꯎꯟ ꯑꯃꯇꯪ ꯇꯧꯔꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯂꯣꯏꯁꯤꯟꯖꯒꯅꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯌꯥꯝ ꯑꯣꯖꯥ ꯏꯟꯗ꯭ꯔꯖꯤꯠ ꯇꯥꯏ ꯑꯣꯖꯥ ꯌꯥꯅꯤ ꯈꯔ ꯏꯀꯣꯗꯤ ꯑꯣꯏꯔꯦ ꯌꯥꯔꯕ ꯌꯥꯔꯦ ꯏꯁꯇ꯭ꯔꯤꯝꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝꯕꯨ ꯑꯩꯅ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯥꯖꯩ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯦ ꯀꯦ ꯁꯔꯥꯝꯅ ꯂꯤꯈꯤꯕ ꯃꯇꯥꯡ ꯑꯗꯨꯗꯒꯤꯗꯤ ꯃꯦꯗꯥꯝ ꯀꯩꯅꯣꯅ ꯁꯨꯕꯨꯗꯤꯅꯤꯅ ꯍꯥꯏꯈꯤꯕ ꯑꯣꯖꯥ ꯕꯤꯔꯃꯪꯒꯣꯜꯅ ꯂꯤꯕꯤꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯕꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯍꯦꯟꯒꯠꯍꯜꯂꯤ ꯕꯪꯒ꯭ꯂꯥꯗꯦꯁꯄꯨ ꯌꯥꯝꯅ ꯊꯥꯒꯠꯄꯤꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯦꯟꯅ ꯊꯥꯒꯠꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯋꯥꯖꯔꯤꯕꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯁꯤꯒꯩꯁꯤꯒ ꯑꯣꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯥꯟꯅꯅ ꯃꯤꯒ ꯍꯤꯡꯕ ꯉꯝꯃꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯈꯣꯡꯖꯦꯜꯁꯤꯒꯩꯁꯤꯒ ꯆꯍꯤ 50 ꯂꯦꯞꯇꯅ ꯑꯦ ꯀꯦ ꯁꯔꯥꯝꯅ ꯄꯨꯖꯥꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠ ꯃꯊꯪꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠ ꯍꯥꯏꯅ ꯍꯧꯔꯛꯄꯒꯤ ꯂꯝꯖꯦꯟꯗ ꯑꯩꯈꯣꯏꯁꯨ ꯈꯖꯤꯛꯇꯪ ꯑꯣꯏꯁꯨ ꯅꯍꯥ ꯑꯣꯏꯅ ꯃꯇꯝꯗꯨꯒ ꯌꯥꯎꯔꯝꯃꯤ ꯌꯥꯝ ꯀꯟꯅ ꯌꯥꯎꯔꯝꯃꯤ ꯆꯦꯟ ꯆꯣꯡꯕ ꯈꯪꯅ ꯍꯩꯅ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯇꯨꯡ ꯏꯟꯅ ꯆꯠꯄ ꯄꯨꯡꯌꯥꯎꯇ ꯌꯥꯎꯕ ꯄꯨꯡꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯨꯒ ꯃꯅꯤꯄꯨꯔꯁꯨ ꯆꯠꯆꯔꯨꯔꯦ ꯃꯅꯤꯄꯨꯔꯁꯨ ꯕꯥꯔꯇꯣꯟ ꯇꯧꯔꯛꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯑꯣꯖꯥ ꯑꯦ ꯀꯦ ꯁꯔꯥꯝ ꯌꯥꯎꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯁꯥꯊꯧꯂꯨꯞꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯁꯨ ꯁꯔꯨꯛ ꯌꯥꯖꯔꯨꯏ ꯌꯥꯝꯅ ꯂꯨ ꯆꯥꯟꯅ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯃꯦꯗꯥꯝ ꯁꯨꯕꯨꯗꯤꯟꯅ ꯂꯤꯕꯗꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯁꯤ ꯌꯥꯝ ꯍꯦꯟꯅ ꯊꯥꯒꯠꯄꯗꯁꯨ ꯑꯩꯈꯣꯏꯗ ꯄꯨꯛꯅꯤꯡ ꯍꯦꯟꯅ ꯅꯨꯡꯁꯤꯍꯜꯂꯤ ꯑꯩꯈꯣꯏꯅꯗꯤ ꯄꯦꯜꯂꯣꯏꯗ꯭ꯔꯥ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯑꯣꯇꯤꯁꯁꯤꯡꯗꯨ ꯄꯦꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯉꯥꯛꯅꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯛꯆꯩ ꯑꯦ ꯀꯦ ꯁꯔꯥꯝꯒꯤꯁꯨ ꯃꯗꯨ ꯁꯥꯔꯊꯣꯛꯄ ꯇꯥꯗꯕꯩꯗꯨꯒ ꯂꯩ ꯉꯁꯥꯏ ꯑꯣꯖꯥ ꯕꯤꯔꯃꯪꯒꯣꯜꯅ ꯍꯥꯏꯕꯤꯈꯤꯕꯗꯨꯅꯤ ꯀꯅꯥꯒꯨꯝꯕꯗꯤ ꯑꯁꯤꯒꯨꯝꯕ ꯁꯅꯥꯄꯨꯗꯣꯡꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯈꯨꯗꯣꯡ ꯆꯥꯕ ꯐꯪꯗꯅ ꯑꯗꯨꯃꯠꯇ ꯃꯥꯏ ꯄꯨꯟꯁꯤ ꯂꯣꯏꯈꯤ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯦ ꯀꯦ ꯁꯔꯥꯝ ꯂꯥꯏꯕꯛ ꯐꯕ ꯃꯤꯑꯣꯏ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯃꯒꯨꯟꯗꯨꯕꯨꯗꯤ ꯃꯁꯥꯗ ꯌꯥꯎꯖꯅ ꯂꯩꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏꯅ ꯁꯤꯡꯊꯥꯒꯗꯕꯅꯤ ꯁꯤꯡꯊꯥꯐꯝ ꯊꯣꯛꯏ ꯃꯒꯨꯟꯗꯨ ꯍꯥꯏꯗꯨꯅꯁꯨ ꯂꯣꯏꯕ ꯌꯥꯔꯔꯣꯏ ꯃꯇꯝꯁꯤꯅꯗꯤ ꯊꯦꯡꯈ꯭ꯔꯦ ꯑꯩꯅ ꯉꯁꯥꯏ ꯁꯤꯒꯩꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯃꯥꯏꯕꯝ ꯇꯣꯂꯦꯟꯁꯨ ꯎꯔꯝꯃꯤ ꯃꯥꯏꯕꯝ ꯇꯣꯂꯦꯟ ꯌꯥꯎꯔꯤꯕ ꯌꯥꯎꯗ꯭ꯔꯤꯕ ꯑꯣꯖꯥ ꯇꯣꯂꯦꯟꯁꯤ ꯈꯔ ꯇꯦꯛꯅꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯇꯥꯔꯦ ꯇꯦꯛꯅꯤꯀꯦꯜ ꯑꯩ ꯑꯃꯨꯛꯀ ꯑꯣꯖꯥ ꯁꯨꯝ ꯑꯩꯒꯤꯁꯤ ꯏꯀꯣ ꯂꯥꯛꯏ ꯍꯥꯏꯔꯤꯕ꯭ꯔꯣ No, from you is okay. From you is okay. ꯍꯧꯖꯤꯛ ꯑꯣꯖꯥ ꯃꯥꯏꯕꯝ ꯇꯣꯂꯦꯟ ꯍꯣꯏꯅ ꯃꯇꯝꯗꯨꯒꯩꯗꯨꯒ ꯑꯩꯈꯣꯏꯒꯗꯤ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯚꯥꯅꯨꯚꯤꯜꯗ ꯑꯣꯖꯥ ꯃꯥꯏꯕꯝ ꯇꯣꯂꯦꯟꯒꯤ ꯃꯆꯦ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯌꯥꯝ ꯇꯣꯏꯅ ꯎꯅꯩ ꯃꯇꯝꯗꯣ ꯑꯩꯈꯣই ꯌꯥꯝ ꯅꯍꯥꯅꯤ ꯑꯣꯖꯥ ꯃꯥꯏꯕꯝ ꯇꯣꯂꯦꯟ ꯍꯣꯏꯅ ꯈꯪꯉꯤꯕ ꯑꯗꯨꯝꯅ ꯑꯩꯈꯣꯏ ꯈꯪꯕ ꯅꯠꯇꯦ ꯑꯦ ꯀꯦ ꯁꯔꯥꯝꯅ ꯈꯪꯉꯤ ꯑꯗꯨꯝꯅ ꯈꯪꯕ ꯅꯠꯇꯦ ꯁꯥꯍꯤꯇ꯭ꯌꯕꯨ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯦ ꯀꯦ ꯁꯔꯥꯝ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯨ ꯈꯪꯄꯣꯟꯇꯦ ꯍꯦꯛꯇ ꯄꯨꯡꯏꯟꯇ ꯏꯟꯕ ꯃꯇꯝꯗꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯨꯗꯤꯡ ꯃꯅꯤꯄꯨꯔꯗꯒꯤ ꯂꯦꯡꯉꯛꯄ ꯑꯣꯖꯥꯁꯤꯡ ꯑꯣꯛꯄꯗꯒꯤ ꯆꯤꯡꯕ ꯑꯣꯖꯥ ꯈꯩꯔꯨꯗꯤꯟ ꯂꯥꯛꯄ
oja Nilabir Shastri hoi lengamba oja Ibohanbi hoi lengamba punamak si loin thenghawi adugagidi asum asum tauna aigi lanai gi oiba kayadagi ai yamna songna jawba haidu thoktre aduna matamji thengabani kaubani aroibada saireng ama oina ai khudon tamjage asoyaram jawrasu ngapiu faja fajadabasu pairaki oina ngaki oina aina adum saireng ama mayam ngamanga ai lan thokjarake mai waira imagi phiji aigi saireng ni mingthonni nongmaiga thanga lamba panakhiba British ki kallaba mapangalru singakhiba athauba mapari kayana thawai katkhiba singthabada loinaidraba Manipur leibakni British ki kupna sinba lalong marakta sarit sarat tawduna akiba leitana chongsanba ngamba mathauna leiba maringjel kharaba mitei adubu aikhoigi athauba ibudhau singbu sajinba namthaki wayelna ngaksamda thauri hapki praja miyam mamittagi pirangtana tarpon katkhi kha chiktuna khanghauba suron singdasu hanjin hanjin kahau haurari Manipur machet machet thugaidagi tangdu leitahande sana lebak Manipurda mai churari imagi phijida maina wairaklaba imagi phiji tamna chensanarkli mai muthatnama maisa nanglaba imadi khangli singnaba maga loinana kayarakti sure imagi phijon hongliba ngamkhei ngakpagi awabane langaibagi awabane khuntakpagi pendabane asumna phijida mai wairaklibase toirabani hangmallabani imadi khangkhigeko ichasa nakhoisu matik charabani ting ting launa chaurabani imagi lak nakta leparau mapamom tingna losinjare mayambu kuramjari Thank you. Thank you. Akoi kari haitare yamna tentakna nuksiraba wahai kharasu thambirambaduga loina phajaraba sereng amasu pathokpirami ojana sum matam se pung amaga minute tara taret kunmung yoksale aduna ngasai hujiki oina di second round sida sum losanjarani pung ani gi menung doi losanna mohna jage aduga ngasai so ina oja tolen maibam toleng matang hai khibaduni oja maibam toleng technical problem leibana koi mukong chang pasingamdre adu oja gi mai kai dagi sum mayambu thagalak pai kai khomnaba amasung kano oina haijare haibirei am harauje na mayam phamina basi tungda oja tolen ga nongmai soidana kai haitare program ama soidana sinjagani adu oja dagi taningba wahai amadi khoi saita sangse hodokpagi adagi oja maibam tolen si banga dagi miteron handokpa oladi kaya su phongkre asigi matang sei wari sanajagani tunga sigi oinadi mayamgi yathang loroga handaki second round sina ngasigi event asigi program asigi lotion bo oigani aduna akoigi oja singna hiding bo wahai ga loina closing remarks sum thambiram mathang da hojila si oja saram da oja ke saram sidei da wahang amatang lai wahang haiga da na tragan sing nang ba koi viewer sing da ge leader sing da ge masung wangai su thengna ba khara lei adu ai na su sum hai ki sangstan amana thabak puno ti tawba ngamde mayam gi pukning su koina pelhan besung ngamde adu ga loina na amana khalamba natraga tawhanning ba mayam su leng na koina pangthok pa ngamda ba kaya ma su le adugi marakta hairagadi mayamna pamba haigadra ningchangakpa kaino ama oiragana khoigi Bangladesh ki mitei lon ngangba natragana mitei mayek tamba natab mitei lon ngangbadi loina phajana khangi ngammi aduga paba amasung ibagi matangse khoi pamjaba kharatana haiba natragana ngangba natragana iba natragana paba sing ngamboi noi aduga mass people haigadra mayamgi manungda asigi thoidokna pamna miteiron paba natragana ibagi kaino chatnabsi hojik su khara watli
ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯀꯤ ꯀꯔꯤ ꯚूमिका ꯀꯔꯤ ꯔꯣꯜ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯇꯧꯔꯝꯃꯒꯗꯤ ꯑꯇꯩꯁꯨ ꯍꯦꯟꯅ ꯐꯒꯗꯕ ꯑꯁꯤꯒꯨꯝꯕ ꯋꯥꯍꯪ ꯀꯌꯥꯁꯨ ꯂꯥꯛꯄ ꯌꯥꯎꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭य ꯄꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯄꯁꯤ ꯇꯧꯕꯇꯕꯨ ꯁꯥꯍꯤꯇ꯭य ꯍꯥꯏꯕꯁꯤꯗꯤ ꯅꯣꯠ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯂꯤꯡ ꯇꯧꯔꯒ ꯄꯨꯁꯤꯜꯂꯛꯄ ꯌꯥꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯋꯥꯠꯄ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯊꯧꯔꯝ ꯈꯔ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ಯ ꯅꯠꯇ꯭ꯔꯒ ꯃꯩꯇꯩꯂꯣꯟꯒꯤ ꯁꯥꯍꯤꯇ꯭ꯌꯁꯤꯗꯩꯁꯤꯗ ꯆꯪꯉꯛꯄꯒꯤ ꯃꯁꯤꯡꯁꯤ ꯈꯔ ꯋꯥꯠ ꯃꯥꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯁꯨꯝ ꯎꯅ ꯊꯣꯛꯏ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯣꯖꯥ ꯁꯔꯥꯝꯅ ꯈꯖꯤꯛꯇꯪ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯊꯦꯡꯖꯜꯂꯕꯅꯤꯅ ꯌꯥꯝ ꯇꯦꯟꯅ ꯑꯣꯏꯅ ꯈꯖꯤꯛꯇꯪ ꯄꯟꯖꯒꯤ ꯃꯇꯥꯡꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯂꯣꯟ ꯇꯝꯕ ꯄꯥꯕ ꯏꯕ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯂꯨꯔꯕ ꯄꯣꯏꯟꯠꯅꯤ ꯑꯩꯈꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦश ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯁꯪꯁꯠ ꯂꯤꯡꯈꯠꯂꯒ ꯗꯤꯄꯥꯟꯅꯤꯇꯥ ꯃꯇꯨꯡꯗ ꯃꯩꯔꯥ ꯐꯣꯡꯅ ꯑꯩꯈꯣꯏꯅ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯇꯩꯁꯨ ꯐꯣꯡꯅ ꯑꯩꯈꯣꯏꯅ ꯁꯥꯍꯤꯇ꯭य ꯆꯔꯆꯥ ꯇꯧꯔꯤꯅꯦ ꯍꯥꯏꯅ ꯍꯣꯠꯅꯔꯛꯄꯁꯦ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯁꯥꯍꯤꯇ꯭य ꯆꯔꯆꯥ ꯃꯁꯤ ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯐꯅ ꯀꯨꯏꯅ ꯇꯧꯔꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ 2008ꯇ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯑꯃ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦशꯁꯤꯗ ꯑꯏꯕꯤꯁꯦ 15 ꯂꯣꯝꯗꯅꯤ ꯃꯁꯤꯡ ꯊꯤꯔꯨꯔꯒꯗꯤ ꯃꯣꯏꯁꯤꯇꯅ ꯏꯕ ꯃꯣꯏꯅ ꯄꯥꯕ ꯑꯗꯨꯒ ꯀꯩꯅꯣ ꯑꯣꯏꯅ ꯂꯩꯔꯦ ꯄꯟꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯥꯁ ꯄꯤꯄꯨꯜ ꯃꯌꯥꯝꯗꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟ ꯄꯥꯕ ꯏꯕꯒꯤ ꯅꯨꯡꯁꯤꯍꯟꯕꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯊꯣꯏꯅ ꯁꯟꯗꯣꯛꯄ ꯉꯝꯗ꯭ꯔꯦꯁꯦ ꯑꯩꯈꯣꯏꯁꯨ ꯈꯜꯂꯛꯏ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯍꯧꯒꯠꯂꯛꯏꯕ ꯃꯍꯩꯔꯣꯏꯁꯤꯡꯁꯦ ꯃꯣꯏꯁꯤꯅ ꯑꯩꯈꯣꯏ ꯏꯝꯄꯣꯔꯇꯦꯟꯁꯦ ꯑꯍꯟ ꯑꯣꯏꯔꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯗꯤ ꯑꯃ ꯑꯣꯏꯔꯦ ꯅꯧꯅ ꯍꯧꯒꯠꯂꯛꯏꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯃꯣꯏꯅ ꯃꯩꯇꯩꯂꯣꯟꯗꯨ ꯄꯥꯕ ꯉꯝꯗ꯭ꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯏꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯗꯨꯗꯤ ꯃꯊꯪ ꯇꯧꯅ ꯑꯩꯈꯣꯏ ꯂꯣꯟꯁꯤ ꯁꯤꯙꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃꯁꯨ ꯂꯥꯛꯏ ꯑꯩꯈꯣꯏꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ 2008ꯇꯒꯤ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦश ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯁꯪꯁꯠꯅ ꯑꯅꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯧꯔꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯕꯪꯒ꯭ꯂꯥꯗ ꯃꯅꯤꯄꯨꯔꯤ ꯚꯥꯁꯥ ꯎꯠꯁꯣꯕ ꯍꯥꯏꯔꯦ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤ ꯅꯥꯆꯣꯝ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯃꯒ ꯐꯣꯡꯖꯩ ꯑꯩꯈꯣꯏ ꯈꯔꯅ ꯑꯦꯗꯤꯠ ꯇꯧꯔ ꯐꯣꯡꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯕꯪꯂꯥ ꯃꯌꯦꯛꯇ ꯏꯕ ꯃꯅꯤꯄꯨꯔꯤ ꯂꯣꯟꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤꯒꯤ ꯁꯩꯔꯦꯡ ꯈꯔ ꯋꯥꯔꯦꯡ ꯈꯔ ꯋꯥꯔꯤ ꯃꯆꯥ ꯈꯔ ꯅꯠꯇ꯭ꯔꯒ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖꯀꯤ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯃꯅꯤꯄꯨꯔꯒꯤ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯑꯁꯤꯒꯨꯝꯕ ꯂꯣꯏꯅ ꯌꯥꯟꯁꯤꯜꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯗꯨꯝ ꯐꯣꯡꯉꯦ ꯑꯩꯈꯣꯏꯅ ꯐꯣꯡꯉꯦ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯃꯔꯨꯑꯣꯏꯅ ꯀ꯭ꯂꯥꯁ 6ꯇꯒꯤꯅ 10 ꯐꯥꯎ ꯇꯝꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯌꯦꯟꯊꯣꯛꯏ ꯍꯥꯏꯔꯒ ꯃꯣꯏꯗ ꯍꯥꯏꯅꯣ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯄꯥꯔꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯄꯔꯤꯈꯥ ꯂꯧꯒꯅꯤ ꯑꯀꯛꯅꯕ ꯅꯨꯃꯤꯠ ꯑꯃꯗ ꯑꯗꯨꯗ ꯅꯣꯏ ꯏꯕ ꯇꯥꯏꯌꯦꯅ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯁꯤꯡꯗꯣ ꯈꯤꯇꯪ ꯔꯤꯖꯜ ꯐꯕ ꯀꯥꯡꯕꯨꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯃꯅꯥ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯃꯅꯥ ꯄꯤ ꯄꯣꯠ ꯆꯩ ꯑꯣꯏꯅ ꯄꯤ ꯅꯠꯇ꯭ꯔꯒ ꯁꯦꯜ ꯑꯣꯏꯅꯁꯨ ꯄꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯊꯧꯒꯠꯅꯅꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯅ 2008ꯇꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯍꯧꯔꯤ ꯑꯗꯨꯒꯤ ꯀꯣꯟꯅ ꯃꯩꯇꯩ ꯃꯌꯦꯛꯁꯨ ꯍꯥꯞꯆꯤꯜꯂꯤ ꯑꯀꯣꯟꯕ ꯑꯦꯗꯤꯁꯟꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯃꯆꯥ ꯐꯣꯡꯉꯤꯕ ꯃꯅꯤꯄꯨꯔꯤ ꯅꯥꯆꯣꯝꯗꯨꯒꯤ ꯃꯩꯇꯩ ꯃꯌꯦꯛꯅ ꯏꯕ ꯋꯥꯍꯩ ꯈꯔ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯁꯝ ꯂꯥꯏ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯋꯥꯔꯗ ꯃꯌꯥꯝ ꯁꯩꯔꯦꯡ ꯈꯔꯁꯨ ꯑꯩꯈꯣꯏꯅ ꯍꯥꯞꯆꯤꯜꯂꯤ ꯃꯩꯇꯩ ꯃꯌꯦꯛꯅ ꯏꯕ ꯃꯩꯇꯩꯂꯣꯟꯒꯤ ꯁꯩꯔꯦꯡ ꯑꯗꯨꯒꯨꯝꯕ ꯈꯔ ꯍꯥꯞꯆꯤꯟ ꯈꯣꯠꯆꯤꯟ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯇꯨ ꯑꯦꯗꯤꯠ ꯇꯧꯔꯒ ꯑꯗꯨꯁꯨ ꯌꯦꯟꯊꯣꯛꯑꯒ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯑꯩꯈꯣꯏꯅ ꯄꯔꯤꯈꯥ ꯂꯧꯏ ꯑꯗꯨꯝꯅ ꯇꯧꯅ ꯑꯉꯥꯡꯁꯤꯡꯁꯦ ꯑꯍꯥꯟꯕꯗꯤ ꯄꯥꯕ ꯉꯝꯃꯝꯗꯦ ꯏꯕ ꯉꯝꯃꯝꯗꯦ ꯑꯩꯈꯣꯏꯅ ꯂꯩꯀꯥꯏꯗ ꯈꯔ ꯇꯧꯅ ꯑꯩꯈꯣꯏꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯍꯥꯏ ꯂꯩꯀꯥꯏꯗ ꯈꯤꯇꯪ ꯍꯩꯕ ꯈꯪꯕꯗꯨ ꯃꯉꯣꯟꯗ ꯆꯪꯗꯅ ꯀ꯭ꯂꯥꯁ ꯇꯧ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯍꯟꯅ ꯍꯧꯖꯤꯛ ꯈꯔ ꯍꯩꯅꯔꯦ ꯑꯉꯥꯡꯁꯤꯡꯁꯦ ꯄꯔꯤꯈꯥ ꯊꯥꯕꯗ ꯌꯥꯎꯔꯤ ꯃꯤ 200-250 ꯄꯔꯤꯈꯥ ꯊꯥꯏ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯃꯩꯇꯩ ꯈꯨꯟꯗꯥꯕ ꯃꯐꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯀꯚꯔ ꯇꯧꯕꯗꯤ ꯉꯝꯗꯦ ꯃꯁꯤ ꯑꯩꯈꯣꯏꯇꯅ ꯇꯧꯁꯤ ꯍꯥꯏꯔꯒꯁꯨ ꯌꯥꯗꯦ ꯇꯧꯒꯗꯕ ꯀꯥꯡꯕꯨꯗꯨꯒꯤꯁꯨ ꯃꯣꯏꯁꯦ ꯊꯋꯥꯏ ꯌꯥꯎꯕ ꯑꯃ ꯆꯪꯉꯤ ꯑꯩꯈꯣꯏꯅ ꯄꯔꯤꯈꯥ ꯂꯧꯔꯤꯕ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯅ ꯄꯥꯡꯊꯣꯛꯏꯕ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯁꯦ ꯁꯤꯂꯦꯠ ꯂꯣꯝꯗꯒꯤ ꯈꯔ ꯌꯥꯎꯔꯤ ꯑꯗꯨꯁꯨ ꯁꯤꯂꯦꯠꯀꯤ ꯈꯨꯟ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯀꯚꯔ ꯇꯧ ꯉꯝꯗे ꯚꯥꯅꯨꯒꯥꯁꯂꯣꯝꯗꯒꯤꯁꯨ ꯈꯨꯟ ꯈꯔ ꯌꯥꯎꯔꯤ ꯑꯗꯨꯒꯤ ꯙꯃꯥꯏꯔꯣꯝꯗꯒꯤ ꯈꯔ ꯌꯥꯎꯔꯤ ꯕꯤꯁꯀꯥꯎꯔꯣꯝꯗꯒꯤ ꯈꯔ ꯌꯥꯎꯔꯤ ꯑꯇꯩ ꯈꯨꯟ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯀꯚꯔ ꯇꯧ ꯉꯝꯗꯦ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯅ ꯆꯍꯤꯒꯤ ꯃꯍꯩꯔꯣꯏ 200-250 ꯑꯩꯈꯣꯏꯅ ꯈꯣꯝꯖꯤꯜꯂꯒ ꯄꯔꯤꯈꯥ ꯂꯧꯔꯤ ꯄꯔꯤꯈꯥ ꯂꯧꯔꯒ ꯑꯗꯨꯏꯗꯨꯒ ꯃꯅꯥ ꯃꯁꯤꯡ ꯌꯦꯟꯊꯣꯛꯏ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯔꯤ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯌꯥꯎꯔꯤ ꯅꯩꯅꯕ ꯃꯤꯐꯝ ꯌꯥꯎꯔꯤ ꯑꯗꯨꯅ ꯀꯔꯤ ꯔꯤꯖꯜ ꯂꯩ ꯍꯥꯏꯗ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯪ ꯇꯧꯅ ꯀꯣꯂꯦꯖ ꯀꯥꯈ꯭ꯔꯕꯒꯗ ꯃꯣꯏꯁꯤꯡꯗꯣ ꯂꯣꯏꯅ ꯃꯩꯇꯩꯂꯣꯟ ꯄꯥꯕ ꯉꯝꯃꯦ ꯏꯕ ꯉꯝꯃꯦ ꯑꯗꯨ ꯃꯩꯇꯩ ꯃꯌꯦꯛꯁꯨ ꯃꯣꯏ ꯏꯕ ꯄꯥꯕ ꯉꯝꯃꯦ ꯑꯌꯥꯝꯕꯅ ꯃꯁꯤ ꯌꯥꯝ ꯆꯥꯎꯔꯕ ꯑꯦꯆꯤꯞꯃꯦꯟꯠ ꯑꯩ ꯈꯜꯂꯤ ꯑꯁꯤ ꯑꯩꯈꯣꯏ ꯆꯠꯊꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯑꯇꯩꯁꯨ ꯄꯥꯛꯁꯟꯅ ꯑꯇꯩꯁꯨ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯗꯨꯗꯤ ꯇꯧꯐꯝ ꯊꯣꯛꯏ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯂꯤꯃꯤꯇꯦꯁꯟ ꯀꯌꯥꯗꯪ ꯂꯩ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭య ꯁꯪꯁꯠꯀꯤꯁꯨ ꯃꯤ ꯌꯥꯝꯗꯦ ꯑꯩꯈꯣꯏꯅ
ꯁꯦꯟꯇ꯭ꯔꯦꯜ ꯀꯣꯃꯤꯇꯤꯅ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯈꯟꯅꯕ ꯃꯤ ꯈꯔ ꯇꯅ ꯑꯩꯈꯣꯏ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯅ ꯌꯥꯝ ꯋꯥꯏ ꯑꯩꯈꯣꯏꯅ ꯉꯝꯕꯗꯨ ꯑꯩꯈꯣꯏ ꯈꯔ ꯇꯧꯖꯕꯅꯤ ꯑꯗꯣ ꯈꯔ ꯑꯇꯩ ꯑꯇꯩ ꯃꯤꯑꯣꯏꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯆꯣꯡꯊꯣꯔꯛꯅ ꯔꯅꯥꯏ ꯑꯣꯏꯔꯁꯨ ꯀꯌꯥꯗ ꯇꯧꯔꯛꯄꯁꯨ ꯌꯥꯎꯔꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝ ꯑꯃꯅꯤ ꯗꯦ ꯑꯇꯣꯞꯄ ꯑꯃꯅ ꯉꯁꯥꯏ ꯀꯔꯤꯅꯣ ꯀ꯭ꯋꯦꯁꯟ ꯑꯃꯗꯨꯅ ꯋꯥꯐꯝ ꯑꯗꯨꯅ ꯍꯝ ꯄ꯭ꯔꯃꯣꯗ ꯑꯩꯈꯣꯏ ꯀꯕꯤ ꯀꯔꯤꯅꯣ ꯍꯥꯏꯈꯤꯕ ꯑꯃꯅ ꯑꯣ ꯀꯩꯅꯣꯒꯤꯅꯤꯗ ꯑꯩꯈꯣꯏ ꯁꯨꯝ ꯑꯇꯩ ꯑꯇꯣꯞꯄ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯣꯡꯕꯒꯤ ꯃꯁꯤꯡ ꯂꯤꯛꯄ ꯑꯃꯁꯨꯡ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛ ꯁꯥꯍꯤꯇ꯭ꯌꯒꯤ ꯈꯣꯡꯆꯠ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟꯁꯤꯡ ꯌꯥꯎꯁꯜꯂꯛꯇꯕ ꯅꯠꯇ꯭ꯔꯒꯅ ꯈꯔ ꯀꯩꯅꯣ ꯅꯍꯥꯔꯣꯟꯁꯤꯡ ꯑꯣꯏꯔꯛꯄ ꯆꯤꯡꯁꯤꯜꯂꯛꯄ ꯉꯝꯗꯕꯁꯨ ꯑꯗꯨꯁꯨ ꯀ꯭ꯋꯦꯁꯟ ꯍꯣꯏ ꯑꯃꯅꯤ ꯍꯣꯏ ꯑꯗꯨꯁꯨ ꯌꯥꯎꯈꯤ ꯎꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯣꯡꯕꯗꯤ ꯃꯁꯤꯡ ꯌꯥꯝꯗꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯆꯍꯤ ꯌꯥꯡꯈꯩꯁꯤꯗ ꯑꯍꯥꯟꯕꯗ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯉꯝꯗꯦ ꯀꯣꯟꯅ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯉꯛꯏꯁꯤ 82ꯗꯒꯤ ꯍꯧꯕꯅꯤ 82ꯗ ꯑꯩꯒꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯄꯨꯅ ꯑꯍꯥꯟꯕ ꯂꯥꯏꯔꯤꯛꯅꯤ ꯑꯗꯩ ꯃꯊꯪ ꯐꯣꯡꯅꯔꯛꯄꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁꯁꯤꯁꯨ ꯄꯥꯕꯤꯅꯕ ꯃꯤꯁꯨ ꯂꯩꯇꯦ ꯂꯩꯕꯤꯅꯕ ꯃꯤꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯐꯣꯡꯉꯤꯁꯤ ꯏꯔꯟꯅꯥꯏꯒꯤ ꯄꯣꯀꯦꯠꯇꯒꯤ ꯄꯨꯊꯣꯛꯑꯒ ꯄꯩꯁꯥꯅ ꯐꯣꯡꯕꯅꯤ ꯑꯗꯩ ꯂꯥꯏꯔꯤꯛꯇꯨ ꯌꯦꯟꯊꯣꯛꯄꯅꯤ ꯑꯗꯨ ꯀꯅꯥꯅꯁꯨ ꯂꯥꯏꯔꯤꯛꯇꯨ ꯂꯩꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ 64 ꯍꯨꯝꯐꯨꯒ ꯃꯔꯤ ꯂꯥꯏꯔꯤꯛ ꯐꯣꯡꯉꯦꯅ ꯍꯥꯏꯔꯤꯁꯤ ꯃꯩꯇꯩꯂꯣꯟꯒꯤ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯋꯥꯔꯤ ꯃꯆꯥ ꯅꯣꯚꯦꯜꯅꯆꯤꯡꯕ ꯃꯁꯤ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯄꯪꯂꯤꯛ ꯂꯤꯛꯇꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤ ꯍꯥꯏꯐꯦꯠ ꯌꯥꯝꯃꯤ ꯃꯁꯤ ꯌꯥꯝꯅ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯀꯩꯅꯣ ꯂꯩꯇꯦ ꯑꯗꯣ ꯑꯇꯣꯞꯄ ꯑꯃꯅ ꯑꯉꯥꯡꯁꯤꯡ ꯅꯍꯥꯔꯣꯟꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯆꯤꯡꯁꯤꯜꯂꯛꯄ ꯉꯝꯗꯕꯁꯦ ꯑꯏꯕ ꯑꯅꯧꯕ ꯑꯏꯕ ꯄꯨꯊꯣꯛꯄ ꯑꯏꯕꯤ ꯄꯨꯊꯣꯛꯄ ꯉꯝꯗꯕꯁꯦ ꯃꯁꯤ ꯑꯋꯥꯕ ꯑꯃꯅꯤ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯈꯔꯗꯤ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯂꯩ ꯈꯔꯅꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯚꯥꯅꯨꯒꯥꯁꯀꯤ ꯀꯩꯅꯣꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯂꯦꯚꯦꯜꯗ ꯃꯍꯩꯔꯣꯏ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇ ꯇꯝꯕ ꯑꯣꯅꯔꯁ ꯇꯝꯕ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯝꯕ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡꯁꯤꯡ ꯅꯍꯥꯔꯣꯟꯁꯤꯡ ꯈꯔꯒ ꯋꯦꯕꯤꯅꯥꯔꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯌꯥꯎꯔꯤ ꯑꯌꯦꯛꯄ ꯃꯟꯖꯨꯗ ꯁꯤꯟꯕ ꯋꯦꯕꯤꯅꯥꯔ ꯑꯃꯗ ꯃꯣꯏꯗꯤ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯎꯏ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯤꯕꯒꯤ ꯃꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗ ꯗꯔꯀꯥꯔꯗ ꯆꯠꯄꯗ ꯑꯗꯨꯒ ꯀꯔꯤꯅꯣ ꯏꯔꯛꯎ ꯍꯥꯏꯅ ꯏꯔꯦ ꯑꯗꯣ ꯑꯩꯕꯨ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅꯁꯨ ꯌꯦꯡꯕꯤ ꯈꯣꯠꯄꯤꯅ ꯈꯔ ꯁꯦꯝꯕꯗ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯅꯁꯨ ꯄꯤ ꯑꯗꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕ ꯑꯉꯥꯡꯁꯤꯡꯗꯣ ꯃꯣꯏꯒꯤ ꯃꯑꯣꯡꯗꯣ ꯎꯔꯒ ꯃꯣꯏꯅ ꯏꯊꯣꯔꯛꯏꯕꯗꯨꯁꯨ ꯌꯥꯝꯅ ꯃꯥꯅꯦ ꯃꯆꯨ ꯇꯥꯅ ꯌꯥꯝ ꯅꯤꯡꯊꯤꯖꯅ ꯑꯗꯨꯅ ꯑꯩꯅ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯐꯣꯡꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯃꯣꯏꯗ ꯍꯥꯏ ꯅꯣꯏꯁꯨ ꯑꯥꯔꯇꯤꯀꯜ ꯄꯤꯔꯛꯎ ꯅꯣꯏꯒꯤ ꯑꯥꯔꯇꯤꯀꯜꯁꯤꯡꯁꯨ ꯑꯩꯈꯣꯏ ꯐꯣꯡꯒꯦ ꯍꯥꯏꯅ ꯃꯣꯏ ꯃꯔꯤꯗꯨꯒꯤ ꯃꯣꯏ ꯑꯍꯨꯝꯈꯛ ꯑꯃꯅ ꯁꯨꯆꯤ ꯑꯃꯅ ꯂꯥꯕꯣꯅꯤ ꯑꯃꯅ ꯔꯣꯕꯦꯟ ꯃꯣꯏ ꯑꯍꯨꯝꯁꯤ ꯑꯥꯔꯇꯤꯀꯜ ꯄꯤꯔꯛꯏ ꯑꯥꯔꯇꯤꯀꯜ ꯑꯍꯨꯝꯗꯣ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ 63 ꯁꯨꯕ ꯃꯩꯔꯥꯒꯤ ꯏꯁꯨꯗꯨꯗ ꯐꯣꯡꯕꯅꯤ ꯃꯣꯏ ꯑꯍꯨꯝꯃꯛ ꯇꯧꯕꯕꯨꯗꯤ ꯕꯪꯂꯥꯅ ꯏꯔꯩ ꯃꯩꯇꯩꯔꯣꯟꯁꯤ ꯏꯕꯕꯨꯗꯤ ꯉꯝꯃꯤ ꯄꯥꯕꯕꯨꯗꯤ ꯉꯝꯃꯤ ꯊꯣꯏꯅ ꯍꯩꯅꯁꯟꯗ꯭ꯔꯤ ꯕꯪꯂꯥꯗ ꯏꯔꯩ ꯕꯪꯂꯥ ꯃꯣꯏꯒꯤ ꯂꯣꯟꯗꯣ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯏꯕꯒꯤ ꯁ꯭ꯇꯥꯏꯜ ꯄ꯭ꯔꯖꯦꯟꯇꯦꯁꯟꯗꯣ ꯌꯥꯝ ꯐꯖꯩ ꯑꯩ ꯌꯥꯝ ꯊꯥꯒꯠꯂꯤ ꯑꯩ ꯃꯣꯏꯗ ꯅꯍꯥꯟꯁꯨ ꯑꯩꯈꯣꯏ ꯚꯥꯅꯨꯒꯥꯁꯇ ꯇꯧꯕ ꯉꯔꯥꯡ ꯃꯤꯇꯤꯡꯗꯨꯗ ꯑꯩ ꯐꯣꯡꯅ ꯍꯥꯏꯔꯝꯃꯤ ꯃꯣꯏ ꯑꯍꯨꯝꯅ ꯏꯔꯛꯏꯕ ꯕꯪꯂꯥꯒꯤ ꯁ꯭ꯇꯦꯟꯗꯔꯗꯨ ꯃꯣꯏꯒꯤ ꯂꯣꯟ ꯈꯣꯟ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯖꯦꯟꯇꯦꯁꯟꯗꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯃꯣꯏ ꯃꯩꯇꯩꯔꯣꯟꯗꯁꯨ ꯏꯅꯅꯕ ꯍꯣꯠꯅꯧ ꯑꯗꯣ ꯑꯩꯈꯣꯏ ꯉꯝꯃꯤꯉꯩ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯈꯔꯗꯤ ꯊꯣꯛꯂꯛꯇꯕꯗꯤ ꯅꯠꯇꯦ ꯃꯁꯤ ꯊꯣꯔꯛꯄꯁꯦ ꯈꯔꯗꯤ ꯑꯩꯈꯣꯏꯅꯁꯨ ꯍꯣꯠꯅꯕ ꯇꯥꯏ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯀꯤ ꯃꯥꯏꯀꯩꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗꯣ ꯃꯇꯝ ꯄꯨꯝꯕꯗ ꯀꯧꯖꯩ ꯃꯌꯥꯝꯁꯨ ꯈꯔ ꯆꯪꯁꯤꯟꯕꯤꯔꯛꯎ ꯌꯥꯎꯕꯤꯔꯛꯎ ꯑꯁꯤꯅꯤ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯑꯩꯈꯣꯏ ꯂꯣꯟꯒꯤ ꯁꯥꯍꯤꯇ꯭ꯌꯁꯤ ꯇꯥꯛꯄꯤꯔꯛꯎ ꯑꯇꯣꯞꯄ ꯑꯩ ꯐꯥꯏꯅꯦꯜ ꯋꯥꯔꯗ ꯑꯩ ꯁꯤꯅ ꯂꯣꯏꯔꯦ ꯑꯗꯩ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅ ꯍꯟꯗꯛ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯀꯤ ꯁꯪꯁꯊꯥꯟ ꯑꯃ ꯂꯤꯡꯈꯠꯂꯒ ꯑꯩꯈꯣꯏꯅ ꯁꯥꯍꯤꯇ꯭ꯌ ꯆꯔꯆꯥꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯂꯣꯟ ꯁꯤꯗꯅꯕ ꯍꯤꯡꯍꯟꯅꯅꯕ ꯆꯥꯎꯈꯠꯇꯅꯕ ꯍꯣꯠꯅꯔꯤꯁꯤ ꯆꯍꯤ 50 ꯃꯄꯨꯡ ꯐꯥꯔꯦ ꯑꯗꯨꯒꯤ ꯁꯅꯥ ꯐꯨꯗꯣꯡꯕꯒꯤ ꯊꯧꯔꯝꯁꯨ ꯑꯩꯈꯣꯏ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯊꯧꯔꯝꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯁꯤ ꯌꯥꯝꯅ ꯑꯩꯇꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯄꯦꯟꯖꯩ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯀꯤ ꯊꯧꯔꯝꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯄꯦꯟꯖꯩ ꯆꯍꯤ 50 ꯆꯨꯞꯅ ꯍꯣꯠꯅꯔꯛꯅ ꯑꯩꯈꯣꯏꯅ ꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕ ꯉꯝꯕꯁꯤ ꯑꯩꯈꯣই ꯁꯤꯂꯦꯠꯇ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯀꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯣꯃꯤꯇꯤꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯁꯤꯡ ꯄꯪꯌꯥꯝ ꯌꯥꯝꯗꯦ ꯊꯕꯛ ꯇꯧꯔꯤꯕꯁꯦ ꯑꯗꯨꯕꯨ ꯌꯥꯎꯔꯤꯕ ꯈꯔꯁꯤ ꯃꯣꯏꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯆꯣꯡꯊꯣꯛꯅ ꯇꯧꯕꯗꯒꯤ ꯉꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕ ꯉꯝꯕꯅꯤ ꯑꯩꯈꯣꯏ ꯁꯅꯥ ꯐꯨꯗꯣꯡꯕꯒꯤ ꯊꯧꯔꯝꯁꯤꯡꯁꯦ ꯑꯗꯨꯅ ꯑꯩ ꯃꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯩ ꯃꯣꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯄꯨꯛꯅꯤꯡ ꯁꯦꯡꯅ ꯊꯥꯒꯠꯆꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯍꯥꯟ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯩꯈꯣই ꯅꯣꯚꯦꯝꯕꯔꯒꯤ ꯇꯥꯡ 13ꯗ ꯚꯥꯅꯨꯒꯥꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯔꯣꯏꯕ ꯊꯧꯔꯝꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯚꯥꯅꯨꯒꯥꯁꯀꯤ ꯁꯪꯁꯊꯥꯟ 5ꯕꯨ ꯑꯩꯈꯣꯏꯅ ꯀꯣꯟꯁꯤꯟꯖꯩ ꯃꯣꯏꯕꯨ ꯍꯥꯏ ꯅꯣꯏꯁꯨ ꯑꯩꯈꯣꯏ ꯇꯦꯡꯕꯥꯡꯕꯤꯌꯨ ꯈꯔ ꯍꯥꯏꯅ ꯃꯣꯏꯁꯨ ꯌꯥꯝ ꯍꯔꯥꯎꯅ ꯌꯥꯝ ꯇꯔꯥꯝꯅ ꯆꯣꯡꯊꯣꯔꯛꯅ ꯑꯩꯈꯣꯏ ꯇꯦꯡꯕꯥꯡꯕꯤ ꯁꯪꯁꯊꯥꯟ 5ꯗꯨꯗꯤ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯀꯤ ꯑꯩꯈꯣꯏ ꯀꯣꯃꯜꯒꯣꯟꯖ ꯕ꯭ꯔꯥꯟꯆ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯦꯜ ꯀꯣꯝꯄ꯭ꯂꯦꯛꯁ ꯃꯅꯤꯄꯨꯔꯤ ꯁꯃꯥꯖ उन्नयन संस्था मणिपुरी कल्याण परिषद अमना पांगल साहित्य संसद संस्थान मरीसी 5 सिगी मोगी थौबुरन सिंह थौमी सिंह मयामना जामना
ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯤꯕ ꯃꯣꯏꯅ ꯌꯥꯎꯕꯤꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯑꯩꯈꯣꯏ ꯅꯍꯥꯟꯒꯤ ꯊꯧꯔꯝꯗꯨ ꯃꯄꯨꯡ ꯐꯥꯈꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯧꯖꯩ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯣꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯊꯥꯒꯠꯆꯩ ꯑꯩ ꯃꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯋꯥꯍꯩ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯗꯨꯒ ꯃꯤꯔꯔꯕꯨ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯕꯨ ꯇꯁꯦꯡꯅ ꯊꯥꯒꯠꯆꯔꯤ ꯃꯣꯏꯅ ꯆꯍꯤ 5 ꯃꯄꯨꯡ ꯐꯥꯔꯛꯄꯁꯤꯗ ꯉꯁꯤ ꯇꯧꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯊꯪꯗꯁꯨ ꯑꯇꯩꯁꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯗꯨꯝ ꯇꯧꯔꯛꯈꯤꯔꯤ ꯑꯇꯩꯁꯨ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯀ꯭ꯔꯤꯇꯤꯒꯤ ꯃꯇꯥꯡꯗ ꯃꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯗꯨꯝ ꯄꯥꯡꯊꯣꯔꯛꯈꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯕ ꯐꯣꯡꯗꯣꯛꯆꯔꯒ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯕꯨ ꯑꯃꯁꯨꯡ ꯉꯁꯤ ꯁꯔꯨꯛ ꯌꯥꯔꯤꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯦꯜ ꯕꯤꯔꯃꯪꯒꯣꯜ ꯑꯣꯖꯥ ꯆꯨꯡꯈꯥꯝ ꯁꯨꯕꯗꯅꯤ ꯑꯩꯈꯣꯏ ꯃꯔꯨꯞ ꯏꯟꯗ꯭ꯔꯖꯤꯠ ꯑꯣꯖꯥ ꯇꯣꯂꯦꯟꯗꯤ ꯂꯟꯇꯧꯗ꯭ꯔꯕ ꯈꯪꯗꯦ ꯑꯗꯨ ꯃꯣꯏ ꯄꯨꯝꯅꯃꯛꯁꯨ ꯑꯩ ꯊꯥꯒꯠꯆꯔꯒ ꯑꯩ ꯋꯥꯍꯩ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ Thank you. Yamna tena tapna haitare akoi ningba wadi mayam le ramgani ojagi su tobotu matam du leitabnina akoi loina su phongdok pa su ngam hodre awat pa ngatani akoi gi masing likpa si su awat pa masing wat pa su pnok te wat lei tawhningba tawningba thabak ti yamba adu ro su khona ngamja ba khar hotna jabani Bangladesh ki chinau maruma peja पुनमक्तसु अखोई इसामक की माइगेदे सु निसिंग जरी अखोई साहित्य नुंसीबिबा बांग्लादबो ओइरे मितेरोंदबो ओइरे तोबतु बांग्लागा लोइना लोइना मितेरोंसु कोना सुम चंगजलै खुदमोइना हाइरबदा अखोईगी एगी दि मरुपनी अखोईगी रोशनरा बासी खुदहेबम अहामदमा बांग्ला खक्तंग इरमी अखोई ओजा सनातोनसु अहामद बांग्ला खक्तनी अखोइना खंगकपद हाइतरे नौन हौगलकपा कोना थंगदा मितेरोंदा चंगजलकपने अदुमना इबबु हौगलगदी असुम इमालोना सि सुम चंगजलै तोबतु अखोईगुंबा खुलक्ता नत्र मितेरोन engang oringadi papa phangba gi masingji hojikti ataisu hena watlani aduna ahambada mitei londa oina khutha basidi khara tangna phangadraina khalli amabu oiresu manipuri sahitya mitei longi sahitya lomono mogi chakhoi ko oisanu not only sahitya literature khakta nataba khoi art and culture gi form da khoi mitei singi हाइगद्रा कोई मणिपुरी सिंगी कैनोसी खुमांग चपसुलको ओइसनो हाइना निजरी मथंगदा कोई ओजाबिर मंगोंदा लाक्सरा ओजाबिर मंगोल गिसु कोई गी सेकंड रिमार्क्स का लोइना ना कोई कई हाइतारे क्लोजिंग रिमार्क्स ओइना सुखर थबिरमो अदुगा लोइना ना कोई बांग्लादेश मणिपुरी साहित्य संसद की थपुरीबा थपुबसिंग अमदी बांग्लादेश ता लेरिबा कोई गी मयामदसु ओजाना करी निंगसिंग निंगबा लेबा amadi world viewer haitare akoi ngasi di Bangladesh khak ki pandu langkhairaga mirror gi maigai dagi internationally haitare ngasi yengbiri ba sigai siga Chennai dagi Madras dagi Bombay dagi amadi Manipur dagi di yaur du golona Delhi dagi soda North America gi ko New York dagi Europe dagi Korea dagi mayam su yengi to asi go mayam se do ojana kali haining ba du su sum thambiram thakachiri oja biram ओजाकी आदमी तो तारे सॉरी sorry अैना हाइजेनिंगबदी अखोई जाम पॉपुलर मणिपुरी इसेई लेरिबा लोन जाति की सक्तमनी मिरोल तांग जाति दी मांगिनी सोइदना नोमदी हाइबसी लोन सी अखोइना कावरागदी अखोई मिरोल सिंजीगा अखोई लोन से फजना तमनबा लमजगदी अखोई मणिपुरी जाति की आइडेंटिटी क्राइसिस अमा यामना लाकदबा फिबम अमा लई अदुना अखोई मिरोल अखोई लाइसिंग लोन ला काहुंदना बेसी यामना तौबगी दरकार मा लई अदि साहित्यना जाति अमबु मागी लिस्टिंग पुंजन्ना थम्मीबनी अखोइना बांग्लादा खुदम मोइना बांग्ला लिटरेचर से लेरमद्रगदी बांग्ला की कोई सिलेटी नोआखली चट्टोग्राम केलू हरिब लोन मैम सिंगी तोंगान बा जाति अमु ओखिबी वारी नॉर्थ ईस्ट बुरु जाति सिना मनु लेरमनी मोई की रिटन लिटरेचर में लेतबी मरमना सी बुरु जिसम डिवीजन ओरनो बुरु ले दिमासा गारू त्रिपुरी निवाना जाति तोंगान थोकी दा अखोगिसु अखोगी अंगनबा मतमदगी अखोई साहित्य में लेबसिना अखोई लोइना पुंजन्ना थम्मैबा सिगी मणिपुर की मपान लेबा त्रिपुरा असम मेघालय आदि बांग्लादेश मैम लेबसी लोन सिनानी अखोई पुंजन्ना थम्मीबसी अदुगा हुजिक अनोबा मॉडर्न ग्लोबलाइजेशन की कानबसु लेई अदुगी मेरिट्स डिमेरिट्स अनिमगली
ꯑꯩꯈꯣꯏ ꯁꯥꯏꯟꯁ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯦꯡꯅꯅꯤ ꯑꯩꯈꯣꯏꯅ ꯑꯩꯅ ꯑꯒꯔꯇꯂꯥꯗ ꯐꯝꯃꯦ ꯑꯣꯖꯥ ꯁꯦꯔꯥꯝꯅ ꯁꯤꯂꯦꯠꯇ ꯄ꯭ꯔꯣꯃꯨꯅ ꯀꯅꯥꯗꯥꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯨꯕꯗꯅꯤ ꯏꯝꯐꯥꯜꯗ ꯐꯝꯃꯦꯒ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯅ ꯏꯅꯛ ꯅꯛꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯝꯃꯤ ꯑꯗꯩ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯖꯍꯥ ꯃꯐꯝ ꯑꯃꯗ ꯑꯃꯦꯔꯤꯀꯥ ꯑꯃꯗ ꯐꯝꯅ ꯂꯩꯔꯒꯁꯨ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯦ ꯐꯖꯅ ꯇꯝꯕ ꯌꯥꯏ ꯑꯣꯟꯂꯥꯏꯟꯗ ꯑꯩꯈꯣꯏ ꯄꯥꯎ ꯇꯥꯕ ꯈꯪꯗꯦ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯑꯩꯈꯣꯏ ꯍꯨꯌꯦꯟ ꯂꯝꯄꯥꯎ ꯂꯣꯏꯅ ꯄꯥꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯆꯍꯤ 10ꯃꯨꯛ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯀꯟꯅ ꯏꯟꯇꯔꯦꯁ ꯇꯧꯔꯤ ꯃꯇꯝꯗꯨꯒ ꯋꯥꯍꯩ ꯀꯌꯥ ꯈꯪꯗꯕ ꯄꯥꯅꯤꯡꯕ ꯃꯦꯒꯥꯖꯤꯟ ꯄꯥꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕ ꯐꯪꯉꯝꯗꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯔꯦꯒꯨꯂꯔ ꯄꯣꯛꯅꯐꯝꯒ ꯃꯔꯨ ꯑꯣꯏꯅ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯁꯪꯒꯥꯗ ꯑꯩ ꯑꯣꯟꯂꯥꯏꯟꯗ ꯔꯦꯒꯨꯂꯔ ꯄꯥꯖꯩ ꯄꯥꯎ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜ ꯗꯨꯔꯗꯔꯁꯟ ꯏꯝꯐꯥꯜ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ISTV ꯇꯣꯝ ꯇꯤꯚꯤꯒꯤ ꯈꯨꯠꯊꯥꯡꯗ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯐꯪꯉꯤ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯅꯤꯁꯦ ꯑꯗꯩꯗꯤ ꯑꯃꯅ ꯗꯤꯃꯦꯔꯤꯁ ꯍꯥꯏꯔꯒꯅ ꯂꯣꯏꯅ ꯑꯁꯤꯒꯤ ꯃꯃꯥꯂꯣꯟ ꯇꯣꯛꯑꯒ ꯃꯔꯨ ꯑꯣꯏꯕ ꯂꯣꯟ ꯏꯪꯔꯦꯖꯤꯕꯨ ꯈꯪꯗꯦ ꯍꯤꯟꯗꯤꯕꯨ ꯈꯪꯗꯦ ꯑꯗꯣꯝꯗ ꯆꯠꯊꯈꯤꯕ ꯑꯃ ꯅꯣꯠ ꯑꯣꯟꯂꯤ ꯃꯅꯤꯄꯨꯔꯤꯗ ꯅꯠꯇꯦ ꯕꯪꯒ꯭ꯂꯥꯒꯤꯁꯨ ꯑꯅꯧꯕꯁꯤꯡꯁꯦ ꯂꯣꯏꯅ इंग्लिश मीडियम लोई तमखिबना कोई त्रिपुरा खंगदे कलकत्ता ताजे बांग्ला मीडियम तंब आगांसिंग लेत्रे बांग्ला लोन खंगसु मोय बांग्ला पाबा नमद्रे मोय इंग्लिश रोमान मेयेक्सिन सुम पाखिबना अदुना चिल्ड्रन लिटरेचर से बांग्ला मेयका लोई तोगा रोमान मेयना फोंबगी वाखन तौनरकबा इंगदी बांग्ला मीडियम स्कूल स्टूडेंट लेक्तबतगी इंग्लिश मीडियम कन्वर्ट अखोई त्रिपुरा मैं कन्वर्ट होगी पोखम नारायण खमार स्कूल हाई स्कूल ने इंग्लिश मीडियम कन्वर्ट स्टूडेंट लेक्तबगी मरम अदुना अखोई असम त्रिपुरा लाइक तब हौगलपदमे असम मणिपुरी मीडियम स्कूल लोना स्टूडेंट लेक्टे स्कूल मैं क्लोज तौरे हाई मणिपुर लोना इंग्लिश मीडियम चटनी गवर्नमेंट स्कूल तमक्तब प्राइवेट स्कूल तंब असुमाना लाई मणिपुरी लोन सेंगना अखोई लोंजान जाउदनबगी मूवमेंट अफबसु लई छात्रो अखोई हाइरमसी महेरो हाइरे सरकार से अखोई लोन लेना मी लोन कितुंग तावदी मलेंगा हाइरे स्वभावती मिफमपु अदुमाना रिप्लेस होइरको मैम जाम फई फरगा अखोई पर्टिकुलर बांग्ला संस्कृत से लोन सिना अखोइदा इन्फ्लुएंस कलमनिना सी लोन सिबु एवॉइड तोनबगी एलर्जी से मरुओइना बांग्ला संस्कृत लोन सिदा ओइरगा इंग्रेजी लोन चंगपदुदि अखोइ थौसादब म तौरी अयाम अखोइ मिंगजिंजे लोइना इंग्लिश ममिंगदा थोलपा जैक्सन फुटबॉलर जैक्सन का हाइबे वांगसु जाव जैक्सन हाइजे मिति मचारा अखोइ खंगनमक्तबा अदैदि आइन जादबगा हाइरमदु तो अखोइ लोन जादबगा अदु हाइरपददि अखोइ सुमदो आइन तो सुमदि लो चंगे अदुदि करिमता कानद्रे अदुना अखोइगी अगांगसिंग अखोइ मपानदा लेइबा बांग्लादेश त्रिपुरा मयामजी अखोइ लोनजी अखोइ बांग्ला इन्फ्लुएंस तगी बांग्ला ngangnarakpa hindi ngangnarakpa कमायना अखोइ ममालो ngangहनगनी याबगी अखोइ चिथेमा लेइरि सोम फंगनरि मणिपुरदसु अखोइगी बांग्ला इंग्रजी वहाई यामना ngangakpa मणिपुरी लोन सेंग ngangakतबा अदि मिंगौ मिथा अखोइ लेरमिबा मिंगौ दलोएगा डेट हाइरप्पा अखोइगी मयाम अमा चेंज लाइबसे असिसु अखोइ मणिपुरगी लिटरेचर तौरिबा कल्चर पामियो कांगु त्रिपुरा असम लोइबनामकी से अखोइ कॉन्शियसली अखोइ लोन सिबु सेंग ngaknabagi अखोइ मिरोन सिंजे लोन सि सेंग तमहलगा लोन जी फजना ngakहले कल्चर खंगलगा अखोइ जाति की आइडेंटिटी सिमा ngakna थमबगी मतंग सिगी अचौबा अखोइ रूल मा लहोम थोई जामना कॉन्शियस लहोम थोई गार्जियन मैम निजो सिगा जाम कॉन्शियस ओइना अखोइदी मसिंग लिखपनी मसिंग अजामा बांग्ला बाव मरु ओइना अखोइगी बांग्लादेशी हाइनमरे इंडिया गी बांग्ला सिगी मथक्ता हिंदी अमसुंग इंग्रेजी लोनगी अचौबा मोगी येमा तारकपसी मोजी जाम प्रॉब्लम ममा जामना बांग्ला लोन सिगी अवाब म तारे हाइबा मोई इंटेलेक्चुअल हाइनरी
masing yamgraba Bangla se to khoi gi masing likraba Manipuri lon se khoi hujikena khara conscious hudadi Manipuri gi integrity gi matangda khoi conscious ohudubagi maramna Manipur gi huji awaba taraiba masing liktharaiba asumana khoi lon gi ju in future da jamna danger yakadaba khoi lon kaurokadaba khoi gi miron ji fajana ate loan chowo loan gi influence lakalakpa asi hujiktena kamaina ngakthok jai bise ko yam khanbam dakar ma tai koi di asumana koi interaction tona ba koi gi Manipur matomda nataba Tripura matomda nataba Bangladesh matomda nataba koi international oina si wakhanji yam khanbam thoi asi wahai kharaji thamjaraga ai wa side solution थागचरे ओजा थागचरे ओजा यामना मन लेरबा कई हाइतारे वहायनी ओजाना थंबिरमे मसी तसिंगना कोई एनी होयर हाइतारे वाल एनी होयर रेस कोई इमालोन काउबा यादे हाइबदिन ओजागी पाउताक्सी इमालोन अमसुंग कोई कल्चर नाटसी अथोपा यादे अमसुंग मणिपुर दसो कोई हाना दगी सुम चुम्मी ओजाना मणिपुर खकनते ऑल ओवर द वर्ल्ड कोई इंग्लिश की कनोस इन्फ्लुएंस हेलक्पा अदगी सोशल मीडिया नत्रगना कनोगे कोई कैरियर नत्रगना को अंगांग सिंगी कनोसी खलकपदगी लोन की कनोसी तसेंगना मवोंग द लाए हाइता नॉट ओनली मिटे लोन खकन नतब अमा वर्षु मतमसी लेसलक्तम को ओजासु बोदिन नं लाक्चरगे ओजासु बोदिनदगी ngasi program asigi loisalakpoina yam sangna hainagadabadushu ojagi kenodagi yamna keno toba ngamjararoi adu ojagi maikaidagi akoigi closing remark oina amasung ojana kari haningba adugi kenodasu ojasum tambiram thakasere oja shubodini tari ojasum habiu freeze oil habo hello sound ji net ji khara shon bro jagi se net ji khajitang shon ba aduna keno si lak ta ba aduna oja sum try tau si akoi yeng si yaraga di changak pangambra haina yare oja ꯑꯩꯈꯣꯏꯅ ꯈꯟꯅꯖ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯟꯅꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯏꯃꯥꯂꯣꯟ ꯁꯥꯍꯤꯇ꯭ꯌ ꯆꯥꯎꯈꯠꯅꯕ ꯑꯗꯒꯤ ꯃꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯍꯣꯡꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯂꯣꯟꯒꯤ ꯃꯁꯛ ꯑꯌꯥꯝꯕꯗꯤ ꯏꯪꯂꯤꯁꯁꯦ ꯑꯌꯥꯝꯕ ꯂꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯦ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯂꯣꯏꯅ ꯇꯝꯃꯕꯅꯤꯅ ꯑꯌꯥꯝꯕ ꯃꯔꯣꯟꯁꯦ ꯀꯌꯥ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯃꯁꯤ ꯑꯩꯈꯣꯏ ꯉꯥꯡꯅꯗꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯥꯖꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯏꯃꯥꯂꯣꯟꯁꯤꯗꯤ ꯃꯣꯏ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯙꯔꯛꯀꯅꯤ ꯃꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯀꯩꯅꯣꯝꯃ ꯑꯣꯏꯔꯦ ꯁꯨꯝꯅꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯇꯝꯕ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏꯅ ꯃꯣꯏ ꯏꯪꯂꯤꯁꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯈꯣꯠꯅꯗꯅ ꯃꯅꯤꯄꯨꯔꯗꯁꯨ ꯃꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯥꯝꯅ ꯀꯟꯗꯤꯁꯟꯁꯤ ꯑꯩꯈꯣꯏꯒꯤ ꯌꯧꯁꯜꯂꯛꯑꯕꯅꯤ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯒꯥꯔꯖꯤꯌꯥꯟꯁꯤꯡꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯁꯤ ꯉꯥꯡꯅꯅꯕ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣই ꯌꯥꯝꯅ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯊꯦꯡꯅꯖꯔꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯃꯥꯂꯣꯟ ꯁꯥꯍꯤꯇ꯭ꯌ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏꯐꯗꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌ ꯍꯥꯏꯕ ꯂꯤꯇꯔꯦꯆꯔꯁꯤ ꯆꯥꯎꯈꯠꯄꯇꯅ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯁꯤ ꯆꯥꯎꯈꯠꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯆꯍꯤ ꯂꯤꯁꯤꯡ ꯑꯅꯤ ꯑꯍꯨꯝꯗ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯄꯨꯀꯩꯁꯤ ꯑꯩꯈꯣꯏꯒꯤ ꯁꯝꯕꯜ ꯈꯥꯗꯅ ꯊꯝꯕꯤꯔꯝꯃꯕ ꯑꯩꯈꯣꯏꯒꯤ ꯄꯨꯀꯩꯁꯤ ꯑꯩꯈꯣꯏꯅ ꯉꯥꯛ ꯁꯦꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝꯗ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏꯒꯤ ꯃꯨꯠꯄ ꯅꯥꯏꯗꯅ ꯂꯩꯍꯧꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌ ꯁꯤꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯁꯤꯕ ꯅꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯤꯇꯔꯦꯆꯔ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯕ ꯅꯥꯏꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯑꯃ ꯆꯥꯎꯈꯠꯂꯤ ꯆꯥꯎꯈꯠꯇꯦ ꯌꯦꯡꯒꯦ ꯍꯥꯏꯔꯒꯗꯤ ꯁꯥꯍꯤꯇ꯭ꯌ ꯌꯦꯡꯉꯦꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯁꯥꯍꯤꯇ꯭ꯌ ꯂꯩꯖꯗꯕ ꯖꯥꯇꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯗꯒꯤ ꯃꯈꯣꯏ ꯃꯨꯠꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯂꯩꯇꯕꯅ ꯁꯥꯍꯤꯇ꯭ꯌꯒꯤ ꯀꯩꯅꯣ ꯃꯆꯥꯛꯁꯤꯡꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯖꯥꯇꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏ
ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌꯁꯤ ꯆꯥꯎꯈꯠꯅꯕ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯣꯠꯃꯤꯟꯅꯔꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯕꯁꯨ ꯑꯗꯨꯒ ꯃꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅ ꯃꯄꯥꯟꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯅ ꯂꯩꯕꯤꯔꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯪꯁꯊꯥꯟ ꯃꯌꯥꯝ ꯑꯃ ꯍꯥꯡꯗꯣꯛꯄꯤꯗꯅ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌꯁꯤꯅꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯣꯡ ꯑꯣꯏꯕꯤꯔꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯄ ꯐꯪꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯎꯅꯕ ꯐꯪꯖꯔꯤꯕ ꯑꯗꯒꯤ ꯑꯁꯥꯝꯗ ꯈꯪꯗꯦ ꯇ꯭ꯔꯤꯄꯨꯔꯥꯗ ꯈꯪꯗꯦ ꯃꯁꯤ ꯁꯥꯍꯤꯇ꯭ꯌꯅ ꯊꯣꯡ ꯑꯣꯏꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯆꯠꯂꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌꯁꯤ ꯆꯥꯎꯈꯠꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯥꯒꯤ ꯈꯣꯡꯖꯦꯜꯁꯦ ꯌꯥꯝꯅꯗꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯐꯣꯡꯉꯤ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤꯁꯨ ꯐꯣꯡꯉꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯃꯆꯥ ꯁꯩꯔꯦꯡ ꯑꯗꯩ ꯅꯣꯚꯦꯜ ꯐꯣꯡꯉꯤ तौबतबो अखोई भारत की ओइना 8 शेड्यूल चलबा 22 सिगी मनोंग सिदैसिदा अतोप लोन सिंगा मांगिंग थाना चतखरे हाबसिमति अखोई काउरुसी मरमदि अखोई साहित्य अकादमी अवार्ड पुदी अखोई फंगे अदुगा अखोई मणिपुर गी अइबो सिंगा ज्ञान पे अवार्ड फंगद्री अदुगी सुमाथक्ता अखोई गी क्लासिकल लैंग्वेज से अखोई जनमा ngamdri सुगम मयाम मा अखोई गी अतोपा अखोई गी स्टेट सिंगा खोंजेन यांगना संजिनगरे अदुना अखोई असम अखोई अहुम सुगरे कनो फंग्रिसी अखोई इंदिरा गोस्वामी होय कई अखोई फंगिबई मतुंगदा अदुना अखोई सी मरुएना मसीगी अखोई गी होनगदबसी अइबा अइबिसिंग अखोई गी असोप दायित्वमनी हाइबसी अइना ngasiगी कनो सिदैना हाइजरी अदुना अखोई होनमिनसी यामना फबा यामना मगुल लैबा लाइरिक अखोई गी पुथोकनबा होनसी अदुना अखोइना साहित्य सुबीरिबा खुदिंगमकी दायित्व से अखोई यामना अचौबा अखोई दायित्व अमा लैरे हाइबसी अखोई खुदिंगमक निसिंगमिनसी अदुना अखोई मणिपुरदा लैरिबा अखोई यंग राइटर मयाम अमसु होजिक्ति नुपीसु अखोई लेकोलदा मसिंगसे नोमनोंगै हेंगलई अनोबा अखोई स्टूडेंट मयाम अमा अदगी इंखलइबा मयाम अमसु अखोई साहित्य की कनोसिदा संस्थान से याउबीरी अदगी अतोपा नुपामसा मयाम अमसु अखोई याउबीदना अखोई अनोबा मखोई जेने मोइना ओइना को महुत सिलगदबनिना अखोइना अखोई यामना मसी दरकार ओय ngasai khana bigiba adumaina अखोई नहा ओय मखोइना अखोई सुजरी बा हलवरबा अखोइदगी महुत मोइना सिलगदबनिना मसी सेंगतसे यामना मथौ ताई अदुना मणिपुरदसु अखोई संस्थान मोय अनिहुम दि अदुम लैबनी अदो अयामबा मखोइसु याम कनदि होनरी अदुगा अनोबा अखोई इंखलइबा नहा अखोई नुपीदसु नुपादसु अखोई मसिंगदे दुम हेंगलई अदो तौबदबो अखोइना यामना राइटर सिंगसिकी मागी कनोसी यामना असोबा अखोई पोलुम मखंगनी अदुना अखोइना अतोपा स्टेट सिंगदा लैरिबा साहित्य की खोंजेलगा अखोई लैरिबा मणिपुर की लैरिबा चटलिबा लंबेल सिगा कया यामना खेनरबगे हाइबगी मसिगी वाखल सिसु अखोई खुदिमका खंगिनबा मथौ तायन खंजै अदुना अखोइना यामना मगु लैबा लाइरिसे पुथोकनबा अखोई होनमिनसी अदुगा तौबदबो अखोई हिस्ट्री ओइबा पोटसे अखोई सुमनगी सैरेंगुंबा अदगी नोवेल अदि वारी मचा अदगी लंकोई वारी बुदी अखोई यामना इबिरक्तनसु लैरे नोवेल सिमा याम वाली मणिपुरदा नोवेल से अखोई अयाम वारी मचा का सैरेंग सिना अयाम ओइना अखोई फोंबिरई अदुगा मसीसु मसिंग वाले अदगी अदुगी मथक्ता अखोई कइनोसे हिस्ट्री गिसे मसी हिस्ट्री इबिनबा मीसे अखोई थाइनगी अखोई अहनसिंगना इबिनबा ओजा जलजित कुंबा दे ओजा कनो कुंबा खेलचंद्र कुंबा अदगी खरा सिनतना हुजी मुनिसनसु मागी लाइरिक अमा अखोई 1891 गी द कंटोर काना माना फोंगना खोदन तोसिसु अखोई याम अफबा कनो मखंगनी अदुगा मपानगीदा अखोई कुंजलाल जेंद्रेमंग कुंजलाल होइना मखोइना हिस्ट्री पोता थेंना इबिरक्तना अखोई मणिपुर की हौरबा इतिहास की वारी का इबिरेसिसु अखोई यामना याम थागली मसिसु याम नुवाइजबा कनो मखंगनी अदुना सुगुंबा अखोई चुमनगी वारिंग सैरेंगदा नतना अखोई मणिपुर की हिस्ट्री की ओइबा इबिनबा मिसिसु अखोई सिसु दरकार ओय अदुगा तसेममक्सु होजि होजि मणिपुरदा तंगदु लैताबा लमदम अमा ओइद्री अखोई थोइबा कन्फ्लिक्ट सी लोसंद्री मसिगी हेक हौरपदगिना
ꯃꯦ 3 2023 ꯍꯧꯔꯛꯏꯕ ꯃꯁꯤꯒꯤ ꯁꯤꯁꯨ ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯗꯗꯤ ꯆꯍꯤ 19 ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯍꯤꯁꯇ꯭ꯔꯤ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯀꯅꯥꯅ ꯃꯁꯤꯒꯤ ꯏꯟ ꯗꯤꯇꯦꯜ ꯏꯕꯤꯒꯗꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯔꯥꯏꯇꯔꯁꯦ ꯃꯁꯤ ꯁꯤꯒꯤꯗꯃꯛꯇ ꯈꯟꯖꯕꯗ ꯑꯩ ꯀꯅꯥꯅ ꯃꯁꯤꯕꯨ ꯐꯖꯅ ꯏꯕꯤꯒꯗꯒꯦ ꯏꯗꯕꯗꯤ ꯁꯣꯏ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯊꯣꯛꯏꯕꯅꯤꯅ ꯍꯧꯖꯤꯛꯁꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯣꯏꯕ ꯀꯣꯛ ꯊꯥꯗꯕ ꯃꯤ ꯔꯥꯏꯇꯔ ꯑꯃꯅ ꯃꯁꯤ 이미 만났더라고디 바람디 히스토리 하이브시디 사이언스 කුම්බꯅꯤ ꯃꯥꯏ ꯁꯣꯛ ꯇꯥꯔꯤ ꯀꯔꯤ ꯀꯔꯤ ꯃꯌꯥꯝ ꯑꯃ ꯇꯧꯕꯅꯦ ꯃꯁꯤꯒꯤꯁꯤꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩ ꯂꯩꯖꯕꯗꯨ ꯃꯌꯥꯝꯅ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯗꯣ ꯃꯁꯤ ꯏꯗꯕꯁꯨ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯃꯁꯤꯁꯨ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯠ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ 8th ꯁꯦꯗꯨꯜꯗ ꯆꯜꯂꯕ ꯂꯣꯟ ꯑꯇꯩꯅ ꯆꯠꯈ꯭ꯔꯕ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯠꯈ꯭ꯔꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯁꯨ ꯃꯗꯨ ꯉꯝꯅꯅꯕꯒꯤ ꯄꯥꯟꯗꯝ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏ ꯑꯏꯕꯁꯤꯡꯒꯤ ꯗꯥꯏꯇꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯃꯥꯂꯣꯟ ꯁꯥꯍꯤꯇ꯭ꯌꯁꯦ ꯆꯥꯎꯈꯠꯃꯤꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯍꯥꯛ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ ꯑꯩꯒꯤ ꯋꯥꯐꯝ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯊꯝꯕꯤꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯑꯣꯏꯔꯤꯕ ꯏꯪꯔꯦꯖꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯅ ꯕꯪꯒ꯭ꯂꯥꯅ ꯀꯩꯅꯣ ꯑꯣꯏꯔꯛꯄꯁꯤ ꯏꯁ ꯑꯦ ꯔꯤꯌꯦꯂꯤꯇꯤ ꯑꯩꯈꯣꯏ ꯁꯤꯒꯅ ꯐ꯭ꯔꯦꯟꯆ ꯇꯧꯕꯇꯕꯨ ꯕꯥꯏꯂꯤꯡꯒ꯭ꯋꯦꯂꯤꯖꯝ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯜꯇꯤꯂꯤꯡꯒ꯭ꯋꯦꯂꯤꯖꯝꯁꯤꯁꯨ ꯉꯁꯤꯒꯤ ꯄꯨꯟꯁꯤ ꯅꯠꯇ꯭ꯔꯒꯅ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗꯁꯨ ꯑꯁꯤꯁꯨ ꯔꯤꯌꯦꯂꯤꯇꯤ ꯑꯃꯅꯤ ꯁꯄꯣꯁ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯒ ꯂꯣꯏꯅꯅ ꯕꯦꯡꯒꯣꯂꯤꯁꯨ ꯐꯖꯅ ꯈꯪꯉꯤ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯍꯧꯔꯒꯗꯤ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯗꯨ ꯕꯦꯡꯒꯣꯂꯤꯒꯤ ꯁ꯭ꯀꯨꯜ ꯅꯠꯇ꯭ꯔꯒꯅ ꯏꯪꯂꯤꯁꯀꯤ ꯁ꯭ꯀꯨꯜꯗ ꯊꯥꯔꯦ ꯑꯗꯨ ꯃꯈꯣꯏ ꯃꯩꯇꯩꯂꯣꯟ ꯇꯝꯕ ꯅꯠꯇ꯭ꯔꯒꯅ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕ ꯏꯕ ꯍꯩꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯒꯅ ꯌꯥꯔꯣꯏ ꯍꯥꯏꯕ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯒꯗꯤ ꯃꯗꯨꯒꯤ ꯀꯩꯅꯣꯗꯨ ꯆꯞ ꯆꯥꯅ ꯐꯪꯉꯤ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯆꯦꯂꯦꯟꯖ ꯑꯃꯅꯤ ꯑꯩꯈꯣꯏ ꯍꯣꯠꯅꯔꯤ ꯌꯥꯝꯅ ꯄꯨꯡꯗꯤ ꯐꯥꯕ ꯍꯥꯏꯕꯗꯨꯗꯤ ꯊꯣꯛꯇ꯭ꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯁꯤꯗꯩꯁꯤꯗ ꯎꯖꯕꯗ ꯀꯣꯔꯤꯌꯥꯟꯁꯤꯡ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯆꯥꯏꯅꯤꯁꯁꯤꯡ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯦꯁꯤꯌꯥꯟꯗꯒꯤ ꯂꯥꯛꯄꯗ ꯃꯈꯣꯏ ꯐꯖꯅ ꯕꯥꯏꯂꯤꯡꯒ꯭ꯋꯦꯜ ꯑꯣꯏ ꯏꯪꯂꯤꯁ ꯑꯣꯔ ꯐ꯭ꯔꯦꯟꯆ ꯐꯖꯅ ꯉꯥꯡꯉꯤ ꯐꯖꯅ ꯐꯖꯅ ꯄꯥꯏ ꯑꯗꯨꯒ ꯂꯣꯏꯅ ꯃꯁꯥꯒꯤ ꯃꯃꯥꯂꯣꯟꯗꯁꯨ ꯃꯈꯣꯏꯒꯤ ꯁꯟꯗꯦ ꯁ꯭ꯀꯨल ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡꯅ ꯃꯨꯁꯂꯤꯝꯁꯤꯡꯅ ꯃꯣꯛꯇꯣꯞ ꯆꯠꯄꯗꯧꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯣꯔꯃꯦꯜ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯌꯨꯛ ꯉꯟꯇꯥ ꯅꯠꯇ꯭ꯔꯒꯅ ꯋꯤꯀꯦꯟ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯅꯣꯡꯃꯥꯏꯖꯤꯡꯒꯨꯝꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯏꯔꯥꯏꯒꯨꯝꯕ ꯑꯁꯤꯗꯩꯁꯤꯗ ꯇꯣꯉꯥꯟꯅ ꯇꯝꯕꯤꯕ ꯇꯥꯛꯄꯤꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯂꯣꯟꯗꯤ ꯂꯩꯕ ꯆꯥꯎꯈꯠꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡꯗꯤ ꯂꯤꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯋꯥꯡꯗꯕ ꯌꯥꯝꯅ ꯀꯩꯅꯣ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤꯁꯤ ꯇꯣꯉꯥꯟꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯄꯨꯊꯣꯛꯄ ꯆꯪꯉꯤ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯀꯣꯟꯅ ꯊꯪꯗ ꯍꯥꯏꯒꯗ꯭ꯔꯥ ꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯒꯅꯤ ꯑꯗꯨ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯗꯤ ꯌꯥꯝꯅ ꯊꯣꯏꯗꯣꯛꯄ ꯑꯗꯨꯒꯤ ꯃꯇꯝꯗ ꯂꯧꯖꯔꯔꯣꯏꯒꯦ ꯑꯗꯨꯒ ꯑꯣꯖꯥ ꯁꯨꯕꯣꯙꯤꯅꯁꯨ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔꯒꯤ ꯂꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯑꯣꯟꯂꯥꯏꯟꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯛꯊꯦꯡꯅꯅ ꯌꯥꯎꯕ ꯉꯝꯗ꯭ꯔꯁꯨ ꯑꯣꯟꯂꯥꯏꯟꯗ ꯑꯣꯖꯥꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯀꯩꯅꯣ ꯑꯣꯏꯅꯤꯅ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯏꯝꯐꯥꯜꯗꯒꯤ ꯊꯥꯗꯣꯔꯛꯄ ꯀꯩꯅꯣꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯇꯥꯖꯕ ꯐꯪꯉꯤ ꯂꯥꯏꯔꯤꯛꯇꯤ ꯑꯩꯈꯣꯏ ꯁꯨꯝ ꯄꯥꯏ ꯑꯗꯨ ꯂꯣꯏꯅꯅ ꯍꯧꯖꯤꯛꯇꯤ ꯇꯥꯕꯁꯨ ꯐꯪꯉꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗ ꯂꯤꯇꯔꯦꯆꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯧꯔꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯁꯤꯡꯗꯣ ꯑꯩꯈꯣꯏ ꯁꯨꯝ ꯇꯥꯖꯩ ꯃꯄꯥꯟꯗ ꯂꯩꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯔꯕꯣꯡꯅꯁꯨ ꯍꯥꯏꯕꯤꯈꯤꯕꯗꯨꯅꯤ ꯑꯗꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕꯁꯨ ꯑꯩꯈꯣꯏ ꯉꯝꯅꯤꯡꯉꯩ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯛꯀꯦ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯅ ꯂꯧꯅꯤꯡꯉꯤꯕ ꯊꯧꯗꯥꯡꯗꯤ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯄꯦꯖꯇ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏ ꯕꯨꯛꯀꯤ ꯄ꯭ꯂꯥꯠꯐꯣꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯁꯦꯝꯃꯦ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯔꯨꯑꯣꯏꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯐꯣꯡꯕ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯃꯦꯒꯥꯖꯤꯟ ꯅꯠꯇ꯭ꯔꯒ ꯆꯦꯐꯣꯡꯁꯤꯡꯗꯨ ꯊꯝꯖꯔꯦ ꯑꯗꯨꯒ ꯂꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯏꯕꯤ ꯑꯃꯗꯤ ꯃꯄꯥꯟ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯁꯥꯝꯒꯤ ꯑꯣꯏꯔꯣ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯑꯏꯕꯤꯁꯤꯡꯒꯤ ꯂꯥꯏꯔꯤꯛꯁꯨ ꯑꯩꯈꯣꯏ ꯊꯝꯖꯔꯛꯀꯅꯤ ꯃꯊꯪ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯀꯟꯅ ꯆꯪꯁꯤꯟꯖꯔꯤ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ 100ꯃꯨꯛꯇꯤ ꯂꯩꯔꯦ ꯏꯕꯨꯛ ꯑꯣꯏꯅ ꯑꯗꯨꯒꯁꯨ ꯃꯌꯥꯝ ꯆꯪꯕꯤꯗꯨꯅ ꯄꯥꯕꯤꯕ ꯌꯥꯒꯅꯤ ꯃꯊꯪꯗ ꯑꯩ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯇꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯤꯅꯤꯠ ꯄꯨꯡ 2ꯁꯤ ꯌꯧꯔꯛꯇꯧꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯣꯏꯁꯟꯕ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯈꯣꯏꯔꯝ ꯏꯟꯗ꯭ꯔꯖꯤꯠꯇ
ꯂꯥꯛꯆꯒꯦ ꯃꯍꯥꯛꯇ ꯑꯣꯖꯥꯗꯒꯤꯁꯨ ꯑꯇꯦꯟꯕ ꯑꯣꯏꯅ ꯈꯖꯤꯛꯇꯪ ꯀ꯭ꯂꯣꯖꯤꯡ ꯔꯤꯃꯥꯔꯛ ꯑꯃꯁꯨꯡ ꯑꯣꯖꯥꯒꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯑꯃꯁꯨꯡ ꯇꯥꯔꯤꯕ ꯃꯌꯥꯝ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯗꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯁꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕ ꯋꯥꯔꯜꯗꯒꯤ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯑꯗꯨꯁꯨ ꯁꯨꯝ ꯊꯝꯕꯤꯔꯝꯃꯣ ꯑꯣꯖꯥ ꯌꯥꯝ ꯇꯥꯏ ꯑꯣꯖꯥ ꯅꯨꯡꯉꯥꯏ ꯉꯁꯤꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏꯁꯤ ꯑꯁꯨꯃꯥꯏꯅ ꯃꯔꯛ ꯃꯔꯛꯇ ꯇꯥꯕ꯭ꯔꯥ ꯐꯖꯅ ꯇꯧꯅ ꯇꯥꯏ now is ꯍꯜꯂꯣ clear now is clear ꯃꯔꯛ ꯃꯔꯛꯇ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯔꯒ ꯑꯣꯖꯥ ꯕꯤꯔ ꯃꯪꯒꯣꯜꯒꯨꯝꯕ ꯃꯦꯗꯥꯝ ꯁꯨꯕꯨꯗꯅꯤꯒꯨꯝꯕ ꯑꯣꯖꯥ ꯑꯦ ꯀꯦ ꯁꯦꯔꯥꯝꯒꯨꯝꯕ ꯑꯇꯩꯁꯨ ꯃꯌꯥꯝ ꯑꯃ ꯆꯪꯍꯜꯂꯦ ꯍꯥꯏꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯨꯡꯉꯥꯏꯕ ꯂꯤꯕ ꯌꯥꯏ ꯑꯩꯈꯣꯏꯁꯤ ꯀꯅꯦꯛꯇꯤꯚꯤꯇꯤꯁꯤ ꯐꯔꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤꯅꯕ ꯍꯦꯟꯒꯠꯂꯛꯀꯅꯤ ꯃꯤꯔꯣꯅ ꯃꯁꯤꯒꯤ ꯁ꯭ꯇꯦꯞꯁꯤ ꯂꯧꯔꯤꯁꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯋꯥꯔꯤ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯑꯃ ꯇꯥꯔꯦ ꯍꯥꯏꯔꯒ ꯕꯨꯙꯤ ꯂꯧꯁꯤꯡ ꯌꯥꯝ ꯆꯥꯎꯈꯠꯂꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯐꯪꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤꯁꯨ ꯈꯨꯗꯣꯡ ꯂꯩꯇ꯭ꯔꯦ ꯑꯣꯖꯥ ꯕꯤꯔꯃꯪꯒꯣꯜ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯃꯦꯗꯥꯝ ꯁꯨꯕꯨꯗꯅꯤꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯦ ꯀꯦ ꯁꯔꯥꯝꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨꯁꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯃꯗꯨ ꯍꯥꯏꯔꯒ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ Thank you all ngasi oinadi tangpham sida khoi sum loisanjarani aroibu oina akhoi kaino sidesida ke hatare akhoi isei macha matang ngasi gi nungairaba bikup haitare akhoi Bangladesh gi akhoi archive ta leibani asi matang ai puthokcharaga mayamda akhoi ke hatare tabinasi aduga loina na oja sing ngasi lengbireba pono kusu Manipuri Mirror gi makaidagi Manipuri Mirror team gi makaidagi khuramjari kai khumjari mathangi program sidi date 4 haitare asidei sida akoi mapan Manipur da meti pangal singi matang da koi khanani na jagani asidei sida Manipur da gi akoi gi oja Syed Ahmed na haibigan eduga loinana na koi sinau sing Bangladesh amasung Assam Tripura keno desu koi jauksan jauna ba koi silang jari mayam tabiu engbiu eduga loina na kai hatara koi gi lotion ba closing day sina koi Dhaka da oina tawgani Dhaka da koi in person hatara in person plus online da koi kai hatara hybrid mode online as well as koi in person on su mayam conference room hall amada koi pangthokani asidei sidai zoom link akoi gi Manipuri Mirror gi page ta share tawjira kana gumbana in person oina online da saruk ya ningba leiraga su sum yau biba yagani aduga loinana koi live oina su akoi kaino da sandorak sekani akoi Manipuri page Manipuri Mirror gi page amasung YouTube da asi haraga mayam dagi kaina yathang nijari aduga aroibo oina koi ise amatang tabinasi adugi matung da akoi program ase sum loisan na tawjagi mayam pumna mukho kharamjari মুখরঞ্জলি তুমি সন্ধ্যারো মেঘমালা তুমি আমার সাধেরো সাধনা আমি আপন মনের মাধুরী নিশায় তোমারে করেছি রচনা তুমি আমারে মম অসীম গগন বিহারে তুমি সন্ধ্যার মেঘমালা তুমি আমার সাধের সাধনা রক্ত রাগে তব চরণ দিয়েছি রাঙিয়া ওই সন্ধ্যা স্বপ্ন বিহারে তব ঘর এঁকেছি সুধা বিষে